Okay, hello guys, welcome back to another video of RJ Coding Tips. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯃꯈꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯅ ꯑꯩꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯛꯄꯅꯤ. ꯁꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ AI ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯒꯗꯣꯏꯅꯣ ꯑꯗꯨꯒ ꯂꯣꯏꯅꯅ AI ꯁꯦ ꯀꯩ ꯂꯩꯕꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ VS Code ꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯅꯠꯇ꯭ꯔꯒ ꯀꯣꯗ ꯏꯗꯤꯇꯔ AIꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯤꯡꯗꯣ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯞꯃꯦꯟꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯔꯛꯄꯅꯤ. ꯁꯣ ꯑꯩꯉꯣꯟꯗ ꯁꯤꯗꯩꯁꯤꯗ ꯂꯤꯁ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ AI ꯀꯣꯗꯤꯡ ꯐ꯭ꯔꯦꯟꯁ ꯍꯥꯏꯔꯒ ꯊꯝꯃꯦ 2025, 26 ꯍꯧꯖꯤꯛ 25 ꯂꯣꯏꯗꯣꯔꯦꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ 2026 ꯀꯣ ꯁꯤꯐꯧꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯑꯣꯏꯗꯣꯏꯅꯦꯕ. ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ChatGPTꯒꯨꯝꯕ ꯑꯗꯒꯤꯗꯤ Geminiꯒꯨꯝꯕ ꯃꯌꯥꯝ ꯑꯃ AI ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩ. ꯕꯠ ꯃꯣꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯈꯔ ꯀꯣ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ChatGPTꯗꯒꯤ ꯀꯔꯤ ꯈꯦꯠꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯕꯅꯤ. ꯁꯣ ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯀꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ ꯏꯁꯨ ꯂꯩꯕꯒꯦ ꯀꯣ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯕꯤꯗꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯗꯤ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯁꯤꯗꯩꯁꯤꯗ ꯁ꯭ꯀ꯭ꯔꯤꯟ 2-3 ꯊꯝꯃꯤ. ꯑꯩꯁꯨ ꯁꯤꯗꯩ ꯆꯦꯛ ꯇꯧꯖꯔꯤꯀꯣ. ꯆꯦꯛ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯣꯗꯤꯑꯣ ꯇꯥꯕꯤꯗꯕ ꯂꯩꯔꯕ ꯑꯃꯁꯨꯡ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯌꯦꯡꯒꯦꯀꯣ. ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯥꯜꯂꯤ. ꯁꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯦꯠꯁ ꯖꯝꯞ ꯏꯟꯇꯨ ꯏꯠ ꯀꯣ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯁꯦ ꯗꯥꯎꯟꯂꯣꯗꯀ ꯂꯣꯏꯅꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯒꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯝ ꯑꯃꯈꯛ ꯄꯤꯒꯅꯦꯕꯀꯣ. ꯁꯤꯒꯤ ꯄ꯭ꯔꯣꯝꯁꯦ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯑꯃꯅ ꯀꯩ ꯁꯥꯕꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯇꯣ ꯁꯥꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯁꯦ. ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ AI ꯀꯣꯗꯤꯡ ꯐ꯭ꯔꯦꯟꯁ 2025-2026ꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯣꯏꯅ ꯈꯟꯀꯠꯂꯒ AI ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯅ ꯕꯦꯁꯅꯣ ꯀꯔꯝꯕꯅ ꯐ꯭ꯔꯤꯅꯣ ꯀꯔꯝꯕꯅ ꯄꯦꯗꯅꯣ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯁꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ cursor.com ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ. ꯁꯤꯒꯤ cursor.com ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯡꯇꯣꯛꯆꯔꯒꯦ. ꯁꯣ cursor.com ꯍꯥꯏꯕꯁꯦ ꯃꯥꯁꯦ cursor ꯍꯥꯏꯁꯦ ꯃꯥꯁꯦ ꯑꯦꯟꯊ꯭ꯔꯣꯄꯤꯛꯀꯤ ꯑꯣꯏꯕꯅꯦꯕꯀꯣ. ꯑꯦꯟꯊ꯭ꯔꯣꯄꯤꯛꯀꯤꯔꯥ ꯃꯥꯁꯦ ꯑꯦꯟꯊ꯭ꯔꯣꯄꯤꯛꯀꯤꯔꯥ ꯑꯦꯅꯤꯁꯐꯤꯌꯔ ꯑꯣꯏꯕ. ꯑꯦꯟꯊ꯭ꯔꯣꯄꯤꯛꯇꯨꯅ ꯀ꯭ꯂꯣꯗꯀꯤ ꯑꯣꯏꯗꯣꯏꯕꯀꯣ. ꯑꯦꯅꯤꯁꯐꯤꯌꯔꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯅ ꯄꯨꯊꯣꯛꯄꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯅꯤꯁꯐꯤꯌꯔꯅ ꯄꯨꯊꯣꯛꯏꯕ ꯁꯤꯒꯤ ꯀꯔꯁꯔꯁꯦ ꯃꯣꯏꯁꯦ ꯀꯣꯗꯀꯤꯗꯃꯛꯇꯗꯤ ꯌꯥꯝ ꯑꯣꯞꯇꯤꯃꯥꯏꯖ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯦꯕ꯭ꯔꯤ AI ꯂꯩꯔꯤꯕ AI ꯑꯦꯖꯦꯟ ꯃꯌꯥꯝ ꯂꯩꯖꯁꯅꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯞꯇꯤꯃꯥꯏꯖ ꯑꯣꯏꯕꯁꯦ ꯀꯔꯁꯔꯁꯤꯅ ꯍꯦꯜꯂꯦꯕ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒ ꯃꯤꯔꯣꯟ ꯉꯥꯡꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕ ꯃꯥꯁꯦ. ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯝ ꯄꯤꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯦꯕꯀꯣ. ꯑꯗꯨꯗꯨꯅꯤ ꯁꯤꯁꯦ. ꯑꯗꯣ ꯃꯥꯁꯦ ꯄ꯭ꯔꯥꯏꯁꯤꯡꯗ ꯍꯥꯏꯐꯦꯠ ꯆꯪꯉ ꯌꯦꯡꯁꯤ. ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯐ꯭ꯔꯤꯗ 1 week ꯄ꯭ꯔꯣ ꯇ꯭ꯔꯥꯏꯌꯦꯜ ꯄꯤꯒꯅꯤ. ꯂꯤꯃꯤꯇꯦꯗ ꯑꯣꯏꯒꯅꯤ. ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯀꯝꯄ꯭ꯂꯤꯁꯟ ꯑꯩꯈꯣꯏꯅ ꯀꯣꯗ ꯏꯕꯗ ꯑꯣꯇꯣ ꯀꯝꯄ꯭ꯂꯤꯠ ꯇꯧꯕꯗꯣ ꯑꯗꯨ ꯈꯔ ꯅꯦꯝꯒꯅꯦꯕꯀꯣ. ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯁꯤ. ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯅꯤꯅ ꯄ꯭ꯔꯣꯁꯦ ꯂꯧꯔꯒ $20 per month ꯑꯔꯥꯎꯟ 2,000 ꯀꯣ ꯑꯗꯨꯃꯨꯛ ꯊꯤꯕꯤꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯁꯣ ꯁꯤꯁꯤꯅꯤ ꯄꯩꯁꯥ ꯈꯔꯗꯤ ꯇꯥꯡꯉꯤ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯉꯁꯤ. ꯗꯥꯎꯟꯂꯣꯗ ꯐꯣꯔ ꯋꯤꯟꯗꯣꯁ. ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯤꯁꯇꯦꯝꯗꯣ ꯃꯌꯥꯝꯒꯤ ꯋꯤꯟꯗꯣꯁꯀꯤꯅ ꯋꯤꯟꯗꯣꯁ ꯑꯣꯏꯔꯦ, ꯂꯤꯅꯛꯁꯀꯤꯅ ꯂꯤꯅꯛꯁ ꯑꯣꯏꯔꯦ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣꯀꯣ. ꯑꯩꯒꯤ ꯑꯣꯏꯅꯗꯤ 2.0ꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯣꯏꯅꯦ. ꯗꯥꯎꯟꯂꯣꯗ. ꯑꯣꯀꯦ. ꯗꯥꯎꯟꯂꯣꯗ ꯐꯣꯔ ꯋꯤꯟꯗꯣꯁ ꯅꯝꯕ ꯌꯥꯗꯦ. ꯑꯗꯨꯒ ꯃꯌꯥꯝ RJ Coding Tips ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯞꯁ ꯑꯃꯗꯤ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯖꯔꯛꯀꯅꯤꯀꯣ. ꯁꯣ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯆꯠꯇ꯭ꯔꯤꯕ. ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯆꯠꯇꯕ ꯃꯥꯜꯂꯦ. ꯑꯣꯀꯦ. ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯆꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯤꯗ ꯋꯦꯕꯁꯥꯏꯠꯇꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕꯤꯔꯣꯀꯣ. ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯇꯔꯃꯤꯅꯦꯜꯗ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯒꯦ. ꯇꯔꯃꯤꯅꯦꯜꯗ ꯑꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦꯀꯣ. winget install ꯍꯥꯏꯔꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯝꯄꯅꯤ ꯃꯃꯤꯡꯁꯦ ꯏꯕꯤꯔꯅꯤ ꯀꯣ. ꯉꯁꯥꯏꯒꯤ ꯌꯥꯎꯈꯤꯕ anysphere.
ꯀꯔꯁꯔꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯏ ꯑꯗꯨꯒ ꯁꯤꯗꯒꯤ ꯏꯟꯁꯇꯣꯜ ꯑꯣꯏꯅ ꯇꯧꯔꯁꯦ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯒꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯋꯤꯟꯗꯣꯁꯀꯤ ꯑꯣꯏꯅ ꯂꯩꯕ ꯀꯣ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯒꯨꯝꯕꯅꯦ ꯑꯗꯣ ꯋꯤꯟꯗꯣꯁꯀꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯋꯤꯟꯒꯦꯠ ꯇꯧꯔꯒ ꯏꯟꯁꯇꯣꯜ ꯇꯧꯔꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯟꯁꯇꯣꯜꯁꯦ ꯁꯤꯗꯒꯤ ꯇꯧꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯡꯉ ꯌꯦꯡꯉꯁꯦ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯒꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕꯤꯔꯣ ꯏꯟꯁꯇꯣꯂꯦꯁꯟꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯔꯅꯤ ꯁꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯦꯡꯒꯦꯀꯣ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯥꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯣꯗꯤꯑꯣ ꯉꯥꯛꯇꯪ ꯃ꯭ꯌꯨꯠ ꯇꯧꯖꯒꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯉꯩꯁꯤꯗ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯁꯤ ꯁꯤ ꯏꯟꯁꯇꯣꯂꯦꯁꯟ ꯃꯇꯣꯝꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯁꯨ ꯀꯣ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯇꯔꯃꯤꯅꯦꯜꯗ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯏꯟꯁꯇꯣꯂꯦꯁꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯣꯀꯦ ꯁꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯣꯂꯦꯁꯟꯁꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯏꯟꯁꯇꯣꯂꯦꯁꯟ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯁꯤꯁꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔ ꯊꯝꯃꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯒꯦ ꯁꯤꯁꯨ ꯑꯗꯨꯗꯨꯒ ꯀꯔꯁꯔꯁꯦ ꯌꯦꯡꯁꯤ ꯀꯔꯁꯔꯁꯦ ꯀꯩ ꯌꯥꯎꯒꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯔꯁꯔꯁꯦ ꯑꯣꯄꯟ ꯇꯧꯔꯛꯑꯅꯤ ꯑꯣꯄꯟ ꯇꯧꯕꯁꯦ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝ ꯀꯩ ꯐꯥꯎꯕꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯄꯁꯤꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣ ꯑꯩꯈꯣꯏꯒꯤ AIꯒꯤ ꯂꯝꯗ ꯍꯧꯖꯤꯛꯇꯤ AI ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯕꯅꯤꯅꯀꯣ ꯀꯩ ꯂꯩꯕꯒꯦ ꯈꯣꯠꯄꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯀꯔꯤ ꯑꯅꯧ ꯑꯅꯧꯕ ꯈꯪꯕ ꯈꯪꯗ꯭ꯔꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯀꯣ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯛꯑꯝꯃꯣ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯝꯃꯣ ꯑꯗꯨꯅꯦ ꯁꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯃꯇꯪ ꯀꯔꯁꯔꯁꯦ ꯑꯃꯨꯛ ꯑꯣꯄꯟ ꯇꯧꯔꯛꯀꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯣꯠ ꯇꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯀꯔꯁꯔ ꯋꯤꯟꯗꯣ ꯑꯃ ꯍꯥꯡꯉꯦ ꯍꯥꯡꯉꯤꯕ ꯀꯔꯁꯔ ꯋꯤꯟꯗꯣꯁꯦ ꯑꯩꯈꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯣꯄꯟ ꯇꯧꯁꯤꯗ VS ꯀꯣꯗꯀ ꯆꯞ ꯃꯥꯟꯅꯩ ꯀꯌꯥꯝꯕꯨ ꯈꯦꯠꯅꯗꯦꯕꯀꯣ ꯃꯥꯁꯦ ꯏꯠ ꯏꯁ ꯗꯥꯏꯔꯦꯛ ꯃꯣꯏꯁꯦ VS ꯀꯣꯗꯇꯒꯤ ꯃꯣꯏꯅ ꯁꯥꯗꯣꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯥꯏꯀꯟ ꯑꯃ ꯎꯔꯤꯁꯦ ꯁꯤꯗꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯁꯤꯗ AI ꯑꯦꯖꯦꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏꯅꯦꯕ ꯕꯠ ꯑꯩꯈꯣꯏꯅ ꯁꯤꯒꯤ AI ꯑꯦꯖꯦꯟꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯐꯣꯜꯗꯔ ꯑꯃꯈꯛ ꯍꯥꯡꯉꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯣꯜꯗꯔ ꯑꯃꯈꯛ ꯍꯥꯡꯉ ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ 2026 ꯍꯥꯏꯔꯒ AI ꯀꯣꯗꯤꯡ ꯐ꯭ꯔꯦꯟꯁ ꯍꯥꯏꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯑꯅꯧꯕ ꯐꯣꯜꯗꯔ ꯑꯃ ꯁꯦꯝꯒꯦꯕꯀꯣ ꯀꯔꯁꯔꯅ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯀꯔꯁꯔꯁꯦ ꯑꯩꯅ ꯁꯦꯝꯃꯒ ꯁꯤꯒꯤꯁꯦ ꯑꯩꯅ ꯗ꯭ꯔꯦꯛ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯔꯒ ꯄꯨꯁꯜꯂꯒꯦꯕ ꯀꯣ ꯗ꯭ꯔꯦꯛ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯀꯔꯁꯔ ꯍꯥꯏꯕ ꯋꯤꯟꯗꯣꯁꯤꯗ ꯍꯥꯡꯉꯛꯑꯦꯕꯀꯣ ꯁꯣ ꯏꯟꯁꯥꯏꯠ ꯗꯤꯁ ꯀꯔꯁꯔ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯝꯇꯣ ꯄꯤꯕꯤꯔꯒ ꯀꯣ ꯄ꯭ꯔꯣꯝꯇꯣ ꯄꯤꯔꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯃꯥꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯦꯝꯃꯛꯀꯦꯁꯦ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟ ꯑꯃꯗꯤ ꯍꯥꯡꯗꯕ ꯌꯥꯔꯣꯏ ꯁꯣ ꯀꯝ ꯕꯦꯛ ꯍꯤꯌꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯔꯁꯔꯗꯣ ꯆꯪꯉꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯀ꯭ꯔꯥꯁ ꯆꯠꯂꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯁꯔ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯔꯥꯎꯖꯔꯁꯦꯀꯣ ꯇꯦꯞ ꯃꯌꯥꯝ ꯍꯥꯡꯕꯒꯤ ꯀ꯭ꯔꯥꯁ ꯆꯠꯄꯅꯤ ꯑꯩ ꯋꯤꯟꯗꯣ ꯑꯃ ꯄꯨꯖꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯑꯩ ꯆꯪꯉꯛꯀꯦꯕ ꯀꯔꯁꯔꯁꯦ okay so I have this cursor here let me first ꯁꯤꯁꯦ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯈꯤꯒꯦ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯑꯣꯀꯦ ꯃꯀꯣꯛꯇꯩ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯁꯥꯏꯟ ꯏꯟ ꯇꯧꯗꯣꯏꯅꯤꯀꯣ ꯁꯥꯏꯟ ꯏꯟ ꯇꯧꯕꯁꯦ ꯑꯩ ꯁꯤꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯂꯩ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯦ ꯁꯣ ꯁꯥꯏꯟ ꯏꯟ ꯇꯧꯗꯣꯏꯅꯤ ꯁꯥꯏꯟ ꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯒꯅꯤꯀꯣ ꯁꯥꯏꯟ ꯏꯟ ꯋꯤꯠ ꯗ ꯍꯦꯜꯞ ꯑꯣꯐ ꯂꯥꯏꯛ ꯒꯨꯒꯜ ꯑꯗꯒꯤ ꯒꯤꯠꯍꯕ ꯑꯗꯒꯤ ꯑꯦꯄꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯅ ꯏꯔꯒꯦ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯁꯦ ꯏꯔꯕ ꯃꯇꯨꯡꯗ ꯀꯟꯇꯤꯅ꯭ꯌꯨ ꯅꯝꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ
okay sidi mana password ai khoi di password ni ahan da sign in tawbani aduna password yaw de bako aduna akhoi na kai do yai sign in code se dun tawbe haidi sign in tawna ba khoi de code thala bako adu can't verify the user is human please try again amuka namjan chi ko khoi gi networking issue ram ba sai ko thagre hojik thagre aingonda email gi code ama yora amani ko sidai sida ngai min si okay ko cursor gi ma yore sida copy tawrni aduduga masai gi sida paste tawre akhoi account se hangabare ko account se hange account hangaga aina free trial je accept tawrjai but myam kaigumba sidai sida khoi card details hapo habne adu hapning da bataraga skip tawthok piu adu si je only limit ti lai bane yam limited yam na oi bane mai context se ko habdi ai sina bai chang yam nem bane aduduna khoina ko free trial to bi bai but free trial tawraga di ko cancel tawthok khot pa paisa thi khot pa law kani aduna ai hojiki ona skip tawrage okay aduduga loina na ai sigi makhon jam tali thage ko tudrung na tawr lai that's it okay yeah so ai hoje account se sign up tawraba matungda ai gi sigi id ji ga integrate tawrni samjan ga doine bako samjanaba gi damak ta aina sidai sida ko okay somda kai problem okay no problem Dei ina nakanda play tawra thambane ba ko adu maje kano tawra lai play tawrak ta okay yare sine si ore si sign in tawrse ko si je ai hane account am lai bani si account se ina log out ta tawthoke ko log out tawthe sign thola ni myam gi adu aina sign in tawrni sign in je browser da dum auto laksarani adu nga sai gi email du ga loina na dum auto login tawjagrani login tawro kanda sida ai account to yar tholane yare ko sigi account se amina si tab se close tawsangraji ko aduga si ju close tawsangraji okay hojik sumaina khoi gi window je laire account su yawra lairamina hojik khoi sida sida howa ya doine ba ko howa ya doi je khoina code se kamaina i gi khot kadage du analyze tawu du like 1 minute muti yeng minar si aduga atopa ai ji mo explore tawje maram di yam sang gane ko taruk ne ba punna aduduna sang dana ba hojiki si je back maning da run tawhala thamaga khoi kamaina semake du yeng je ba ko so I will copy this prompt let me close and si prompt se copy tawar si prompt se copy tawraga aina sidai sida maje paste tawsale ba ko sumaina ko aina hai se atai kemta nate maje khoi gi full stack oina ko simple login logout yaba ko SQL MySQL natabida SQL lite ko yamna apik pa SQL lite china ni duga ai gi si system manung jida dum store to handini database se adu duga UI ama hapaga maje semo haidene full stack ta ko adu si je seman jeba so si je aina agent se thamasu yare auto thamasu yare si myam si model myam khanbe yai sidai setting da changa ga ko khina magi model multiple models ko adubu aina khwaidagi thengnarakpada phabase khoigi ko cloud sonnet si 4.5 si ju phai si myam jinge dum hapchan be ai haita duga kaigumba pet tawba leitaraga di si gi khoigi API ki je sambe ai hojiki one di mana piri ba khara de si sinarsi aduduga loinana hojiki auto da thamaga agent mode tawje plan tawba haidi planning asking ko mayam yam thambe ai but akhoi di code ta dum hawar doine duna agent mode thamasi aduga si je थाजलसी सी थाजलगा माना कई कई को स्टेप बाय स्टेप प्रोसेस में हमदो को माने लाके दो पुने यंग मिनसी को के स्ट्रीम गी प्रॉब्लम हम त लेते यार तो माना समाना सेम बहोरे तो दू साना सेम तो को सेम तो मतुंग द माना को कई कई तौगा दगे तो मथंग 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 प्लानिंग तौरानी अब मैम सी जे लोरगा माना एआई ना सेमलगा बैक एंड दम थमगजे बैक से दम थमगजे बको अदुदुना सी जे थनमगा अखोई अतोप एप तमु नेक्स्ट की कई कई लेबगे हाबदो खोई मु पुने यंग मिनसी 이 ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯦꯛꯁꯇ ꯂꯥꯛꯀꯗꯣꯏꯁꯦ ꯑꯣꯀꯦ ꯁꯤꯒꯤꯁꯤꯃ ꯃꯥꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯑꯅ ꯊꯥꯔꯛꯏꯀꯣ ꯁꯤꯁꯤꯃ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃꯗꯤ ꯄꯤꯔꯁꯤ ꯔꯟ ꯇꯧꯔꯁꯤ ꯑꯗꯨꯗꯨꯒ ꯃꯥꯅ ꯃꯥꯏ ꯁꯦꯝꯖꯔꯛꯑꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯅꯦꯛꯁꯇ ꯂꯩꯔꯤꯕꯁꯦ ꯀꯩ ꯀꯧꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ warp dot dev ꯍꯥꯏꯕꯀꯣ warp dot devꯁꯦ ꯃꯥ ꯔꯟ ꯇꯧꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯕ꯭ꯔꯥꯎꯖꯔ ꯀ꯭ꯔꯥꯁ ꯆꯠꯄꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ warp dot devꯁꯦ ꯀꯣꯄꯤ ꯇꯧꯔꯛꯑꯒꯦ ꯀꯣꯄꯤ ꯇꯧꯔꯒ ꯑꯣꯏꯅ ꯑꯇꯣꯞꯄ ꯋꯤꯟꯗꯣꯗ ꯑꯣꯏꯅ ꯍꯥꯡꯖꯔꯛꯑꯒꯦ
ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯂꯤꯡꯛꯁꯤꯡꯁꯦ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯞꯄꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯣꯏ ꯌꯥꯎꯕꯅꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ warp.depꯇ ꯂꯥꯛꯑꯦ warp.depꯁꯤꯗ ꯑꯩꯅ ꯆꯪꯕ ꯀꯥꯟꯗ ꯃꯥꯅ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯀꯩꯗꯧ ꯍꯥꯏꯔꯦ ꯗꯥꯎꯟꯂꯣꯗ ꯐꯣꯔ ꯋꯤꯟꯗꯣꯁ ꯍꯥꯏꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯤꯟꯒꯦꯠ ꯇꯧꯔ ꯏꯟꯁꯇꯣꯜ ꯇꯧꯕꯗꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯋꯤꯟꯒꯦꯠ ꯏꯟꯁꯇꯣꯜ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯦ warp ꯁꯦꯠꯑꯞꯁꯦ ꯇꯧꯔꯁꯤ ꯗꯥꯎꯟꯂꯣꯗꯤꯡ ꯗꯥꯎꯟꯂꯣꯗ ꯂꯧꯔꯒ ꯃꯥꯁꯦ ꯍꯥꯡꯍꯜꯂꯁꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯍꯦꯛ ꯊꯣꯛꯂꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯍꯜꯂꯁꯤ ꯀꯔꯁꯔꯒꯤꯁꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯪꯉꯛꯄꯅꯤ ꯀꯩꯀꯩ ꯇꯧꯒꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯀꯥꯏꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯎꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯦꯛꯁꯟ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯨꯅꯤ ꯁꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯁꯤꯗ warpꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯣꯏꯔꯒ warpꯇꯣ ꯏꯟꯁꯇꯣꯜ ꯇꯧꯔꯝꯃꯅꯤ ꯑꯣꯀꯦ warpꯁꯦ ꯏꯟꯁꯇꯣꯜ ꯇꯧꯔꯦꯀꯣ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁ ꯅꯝꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯁꯇꯣꯂꯦꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯈ꯭ꯔꯅꯤꯀꯣ ꯏꯟꯁꯇꯣꯜꯁꯦ ꯃꯁꯥꯅ ꯇꯧꯖꯈ꯭ꯔꯅꯤ ꯑꯣꯀꯦ ꯏꯟꯇꯔꯦꯛꯁꯟꯁꯦ ꯑꯗꯨꯝ ꯅꯝꯕꯤꯌꯨꯀꯣ ꯌꯦꯁ ꯌꯦꯁ ꯑꯗꯨꯝ ꯅꯝꯕꯤꯌꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ warpꯁꯦ ꯑꯃꯨꯛ ꯂꯣꯟꯆ ꯇꯧꯔꯁꯤ ꯃꯥꯏꯁꯨ warpꯀꯤꯁꯦ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯋꯤꯟꯗꯣ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯊꯣꯛꯂꯛꯏꯕ ꯋꯤꯟꯗꯣꯁꯤꯗ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯥꯏꯟ ꯏꯟ ꯇꯧꯕ ꯑꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯑꯣꯏꯕ ꯌꯥꯏ ꯑꯦꯀꯥꯎꯟ ꯂꯩꯔꯒꯗꯤ ꯁꯥꯏꯟ ꯏꯟ ꯇꯧꯔꯅꯤ ꯇꯧꯗ꯭ꯔꯒꯗꯤ ꯁꯥꯏꯟ ꯑꯞ ꯑꯩ ꯁꯥꯏꯟ ꯑꯞ ꯇꯧꯔꯒꯦ ꯕꯠ ꯑꯥꯏ ꯑꯣꯜꯔꯦꯗꯤ ꯍꯦꯞ ꯑꯦꯟ ꯑꯦꯀꯥꯎꯟ ꯑꯗꯨꯅ ꯃꯥꯅ ꯑꯣꯇꯣ ꯀꯅꯦꯛ ꯇꯧꯈꯤꯕꯁꯨ ꯌꯥꯏꯇꯣ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯀꯥꯎꯟ ꯂꯩꯕꯅꯤꯅ ꯃꯥꯅ ꯀꯩꯒ ꯁꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯒꯤꯠꯍꯞꯀꯤ ꯑꯦꯀꯥꯎꯟꯀꯅꯤ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯥꯏꯟ ꯏꯟ ꯋꯤꯠ ꯒꯨꯒꯜ ꯅꯠꯇ꯭ꯔꯒ ꯁꯥꯏꯟ ꯏꯟ ꯋꯤꯠ ꯒꯤꯠꯍꯞ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗꯤ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯔꯣꯏ ꯃꯔꯝꯗꯤ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯈꯪꯅꯔꯕꯅꯤꯅꯀꯣ ꯁꯤ ꯑꯣꯄꯟ ꯇꯧꯖꯔꯒꯦ ꯑꯣꯄꯟ ꯇꯧꯔꯕꯅꯤꯅ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯀꯥꯎꯟ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯕꯤꯂꯤꯡ ꯑꯦꯟ ꯌꯨꯖꯦꯁ ꯍꯥꯏꯐꯦꯠ ꯌꯦꯡꯖꯦꯕ ꯃꯥꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅꯀꯣ 75 ꯀ꯭ꯔꯦꯗꯤꯠꯁ ꯈꯛꯇꯪꯅꯦ ꯑꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯌꯥꯝꯗꯕꯅꯤ ꯀ꯭ꯔꯦꯗꯤꯠ ꯈꯛꯇꯪꯈꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ warpꯁꯤꯗ ꯍꯥꯏꯐꯦꯠ ꯆꯪꯉ ꯌꯦꯡꯁꯤ ꯃꯥꯒꯤꯁꯨ ꯄ꯭ꯔꯥꯏꯁꯤꯡ ꯌꯥꯎꯕꯅꯦꯕꯀꯣ ꯄ꯭ꯔꯥꯏꯁꯤꯡꯗ ꯆꯪꯉ ꯌꯦꯡꯁꯤ ꯃꯥꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯦ $0 per month ꯐ꯭ꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ 75 ꯀ꯭ꯔꯦꯗꯤꯠꯇꯨꯅ ꯂꯤꯃꯤꯠ ꯑꯣꯏꯗꯣꯏꯕ ꯑꯗꯨꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯏ $20 $50 per month ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯏꯕ ꯑꯍꯥꯟꯕꯒꯤ ꯀꯔꯁꯔꯒ ꯔꯥꯞꯀꯁꯦ ꯌꯥꯝꯅꯗꯤ ꯐꯕꯀꯣ ꯕꯠ ꯃꯣꯏꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯂꯤꯃꯤꯇꯦꯠ ꯀꯟꯇꯦꯛꯁꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯤ ꯄꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯅ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯌꯦꯡꯁꯦ ꯑꯣꯀꯦ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯣꯏꯁ ꯇꯥꯕꯤꯔꯒꯗꯤ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯤ ꯂꯩꯔꯦ warpꯁꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯊꯥꯡꯇꯣꯛꯑ ꯊꯝꯈ꯭ꯔꯒꯦ ꯁꯤꯁꯤꯃ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯁꯅꯨ warpꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ ꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯔꯃꯤꯅꯦꯜ ꯕꯦꯁꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯇꯔꯃꯤꯅꯦꯜꯗ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯥ ꯁꯤꯒꯤ ꯕꯦꯁꯇ ꯃꯥꯁꯦ ꯂꯥꯛꯀꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯇꯔꯃꯤꯅꯦꯜ ꯕꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯇꯔꯃꯤꯅꯦꯜ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯂꯣꯏ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯇꯔꯃꯤꯅꯦꯜꯗꯗꯤ ꯄꯋꯥꯔꯐꯨꯜ ꯌꯥꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ warpꯁꯦ ꯑꯗꯨꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕꯅꯦ ꯁꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯁꯤꯁꯤꯃ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯥ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯊꯣꯛꯈꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯁꯨ ꯌꯦꯡꯁꯤꯕ ꯂꯣꯏꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯐ꯭ꯔꯤ ꯑꯜꯇꯔꯅꯦꯇꯤꯞꯇꯣ ꯀꯩ ꯂꯩꯒꯦꯗꯣ ꯌꯦꯡꯉꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯁꯔꯁꯦ ꯀꯟꯅ ꯃꯥ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯒꯦꯅ ꯃꯥ ꯅꯤꯔꯛꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯏꯟꯁꯇꯣꯜ ꯅꯦꯛꯁ ꯁꯨꯝ ꯆꯠꯄꯤꯔꯤ warpꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ warpꯁꯤꯗ ꯑꯩꯈꯣꯏ ꯐꯣꯜꯗꯔ ꯑꯃ ꯍꯥꯡꯖꯦꯕꯀꯣ ꯐꯣꯜꯗꯔ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯪꯈꯤꯕ ꯁꯤꯒꯤ ꯐꯣꯜꯗꯔꯁꯦ ꯁꯤꯗ ꯆꯪꯉꯁꯦ ꯁꯤꯗꯩꯁꯤꯗ ꯑꯅꯧꯕ warp ꯍꯥꯏꯕ ꯐꯣꯜꯗꯔ ꯑꯃ ꯍꯥꯡꯉꯤ ꯐꯣꯜꯗꯔꯁꯤꯗ ꯑꯃꯨꯛ ꯑꯩꯅ open with ꯁꯤꯗꯩꯁꯤꯗ open warpꯇꯣ in new tab warpꯇ ꯍꯥꯡꯇꯣꯛꯍꯜꯂꯁꯤ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯦ ꯃꯥꯒꯤꯁꯦ ꯌꯦꯡꯉꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯐꯣꯜꯗꯔꯗꯨꯒ ꯂꯥꯛꯇ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯀꯃꯥꯟꯗꯣ ꯆꯞ ꯃꯥꯟꯅꯅ ꯄꯤꯁꯜꯂꯁꯤ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯁꯦꯝꯃꯛꯀꯦꯗꯣ ꯃꯉꯣꯟꯗꯁꯨ ꯌꯦꯡꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯣꯏ ꯅꯤꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯤ ꯇꯧꯒꯦ ꯈꯣꯠꯄꯁꯦ ꯂꯣꯏ ꯅꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯁꯦ ꯍꯥꯡꯉꯕꯅꯤꯅ ꯁꯤꯁꯨ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯝ ꯀꯩꯅꯣꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯎꯔꯦꯕ ꯀꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯗꯇꯣ ꯌꯥꯎꯔꯕꯅꯤꯅ ꯑꯩꯅ ꯁꯤꯗꯒꯤ ꯄꯨꯁꯜꯂꯛꯑꯒ ꯀꯣꯄꯤ ꯄꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯁꯤ ꯁꯤꯗ ꯂꯩꯔꯦ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯊꯥꯖꯜꯂꯦ ꯃꯥꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯅꯤ ꯑꯗꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯟꯅꯤꯡ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯁꯇꯦꯝꯁꯤꯗ
cursor run tawri as well as kanaju run tawre khoi warp si run tawre mana ju pire hairi ju drama ngonda ju khoi run this output tawbo khot pa na ready koina dum namjang yes 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 adum moina hairi bidugi tawge har ko koina continue yes yes next adum nambi doine ba ko run adum ta halasi si ju run tawri ma installation tawri jane ko okay next sumaina tawdana khoigi ani loire ko loiba haibadi akoina sida thokpajida huji phawda ani ne try tawise tray ga coder ga copilot anti gravity khoi watli ko si jing jeng mathang khoi chang ga yeng se duga ko kano tawse puthorak sai tar so let me just grab this tray open here and bring it back. Okay. Man planning amadi seme hai ko planning same bajida khoi kyam ya amna sina thokhragi yengas si jina keno gini ko khoi gi huji ki oina warp kini ko settings ta changsi uses ta yengsi 4 patang ne okay keno zedra okay sidi kaisu kana de huji continue development of this project smaina koina continue to halas ko aduduga sijima thamgraji minimize tawrje cursor gi ju ma je installation ji huji phawda run tawra lairi mane ko ngamdraba kai dore npm install di lairi ke audio jina yam hawri kari gino ekta lairamba phawda ko yare sure jima cursor gi ni cursor gi ma je changba ngamdraba kai dore jimaga okay mathang keno to halase adum maina prompt toropada adum kai haini pibu kano koina yes yes namaga samaina adum tawgi be ko aduga hojiki ngakang khoi gi sigi cursor da ngamakri baje sigi khoi keno tawse aduga sigi ma aina auto approve to halage ngakang gi oina sigi ai quit to thoge ko halage aduga let's say koina cd back end da ko back end da kai kaino back end install tawda bai si kai jine ko aduna khoina custom moina haibdi yarak ba kanjida di khoina hen akoina direct changjila tawam yaw changdaba ma yade ba ko sije ma khoi install tawsan birase ma not ko yade kaigina okay I think it's because of my like not na oramba jai the yengi sida comment tawda again magi ju kai pirake habdo yengs adugo loina na khoina sida explorer yengbi are ko working on the kai yawe khot ke sai ado ina khanbada back end da yadre base karigina okay ai hujik sigise npm install tawbudi yaroi ahanbagi oina kamaina yadoino npm init tawgadabane that's why aduga loina sigi matungda install tawgadabane aduneba right kaigi problem no thoija either resource busy or this cannot be found okay inta lo thoke ko amuko yenge what aigi node se yadaba jala node se yada taragadi continue tawba yaroidoine ado ngaktang thamje siju tray je ngaktang layer yengje ko dude close tawge ei node yawbane node yawi node yawi do yabam thokpane ko mana resource busy hai ko resource busy hai banina adagi oina problem thola amboram basu yai yengje dubu oin tawgadage do warp ki ma continue tawri hai tar
cursor-ꯒꯤ ꯅꯠꯇꯕ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯁꯤꯗꯤ front end ꯇꯧꯒꯦꯕꯀꯣ. Front end-ꯗꯗꯤ ꯀꯩꯝ ꯂꯩꯇꯦꯕ. Front end-ꯁꯤꯗ ꯑꯩꯅ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯌꯦꯡꯁꯦꯕꯀꯣ. back end ꯆꯪꯉꯒ ꯁꯤꯒꯩꯗꯤ install ꯇꯧꯁꯜꯂꯣ ꯍꯥꯏꯕꯅꯦꯕ. Front end ꯁꯦꯝꯃꯦ. back end ꯆꯪꯉꯦ. back end CD node modules का package तो चेंजनगा. npm install ꯗꯗꯤ ꯌꯥꯏꯕ. npm install ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ express ꯌꯥꯗꯕ꯭ꯔꯥ ꯁꯤ. ꯌꯥꯏꯒꯤꯗꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ install ꯇꯧꯔ ꯌꯦꯡꯉꯁꯤ. ꯉꯝꯗꯕ ꯖꯥꯠꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯌꯦꯡꯉꯀꯥꯟꯗ ꯌꯥꯔꯛꯇꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯀꯣ ꯁꯨꯃꯥꯏꯅ debug ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯌꯥꯔꯛꯇꯕꯅꯦꯕ. better ꯁꯤꯁꯦ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯌꯦꯡꯁꯤ. ꯁꯨꯃꯥꯏꯅ ꯌꯥꯔꯛꯇꯕ ꯀꯥꯟꯁꯦ ꯑꯩꯈꯣꯏꯅ ꯀꯁꯇꯝ ꯑꯣꯏꯅ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯔꯔ ꯊꯣꯛꯂꯛꯄꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ. ꯑꯗꯨ ꯁꯤ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯦꯕ ꯁꯤ ꯌꯥꯔꯛꯇ꯭ꯔꯤꯁꯦ. ꯂꯩꯔꯝꯗꯕꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ. I think I have some issues with my node ꯍꯥꯏꯇꯥꯔꯦꯀꯣ. ꯅꯣꯠꯁꯤꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ. sorry. ꯌꯥꯕꯁꯨ ꯌꯥꯎꯋꯦ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦꯕ. ꯌꯥꯔꯤꯁꯤꯅ ꯂꯩꯕꯒꯤ ꯑꯗꯨ ꯁꯤ ꯌꯥꯗꯕ. ꯑꯣꯀꯦ ꯁꯣ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯦꯀꯣ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯁꯤ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯠꯁꯦ ꯑꯃꯨꯛ ꯍꯟꯅ install ꯇꯧꯔꯒ uninstall ꯇꯧꯔ install ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯅ ꯑꯗꯨ ꯆꯦꯛ ꯇꯧꯒꯦ. ꯑꯗꯣ ꯃꯥꯏꯁꯨ ꯁꯤꯗꯩꯁꯤꯗ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ. warpꯀꯤꯁꯨ ꯀꯟꯅ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨ ꯉꯥꯏꯔꯁꯦ. ꯑꯗꯣ ꯁꯤꯗꯗꯤ ꯌꯦꯡꯉꯣꯕ ꯀꯣ warpꯇꯗꯤ ꯌꯥꯏꯑꯕ. warpꯇꯗꯤ ꯌꯥꯏ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ warpꯀ ꯄꯨꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ. ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯆꯪꯖꯟꯅꯔꯒ ꯀꯣ ꯑꯃꯅ ꯑꯃ ꯆꯤꯡꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯉꯥꯏꯔꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯩ ꯂꯩꯔꯤꯅꯣ ꯍꯥꯏꯕꯁꯦ. ꯇ꯭ꯔꯦꯁꯤꯁꯨ ꯑꯃꯨꯛ ꯑꯩ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ. ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯦ. ꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯕꯨ ꯃꯥꯁꯦ ꯇ꯭ꯔꯦꯁꯤꯅ ꯃꯥꯁꯤꯁꯨ IDE ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏꯅꯤ. ꯕꯠ it is based on China ꯀꯣ. ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯆꯠꯄꯅꯦꯕꯀꯣ. ꯃꯣꯏꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯦꯒꯤ ꯀꯝꯄꯅꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ. ꯇ꯭ꯔꯦꯁꯦ ꯕꯥꯏꯠ ꯗꯥꯟꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯦꯞꯀꯠ ꯀꯝꯄꯅꯤꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄꯅꯦ. ꯑꯣꯀꯦ ꯁꯣ ꯁꯤꯒꯤ ꯕꯥꯏꯠ ꯗꯥꯟꯁ ꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯩꯁꯤꯗꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯒꯗꯣꯏꯅꯤ. ꯄ꯭ꯔꯥꯏꯁꯤꯡꯗ ꯌꯦꯡꯁꯤ. ꯄ꯭ꯔꯥꯏꯁꯤꯡꯗꯀꯣ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯃꯥꯏꯁꯨ ꯀꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ 10 free fast ꯀꯣ 10 ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 10 credits ꯈꯛꯇꯪꯅꯦꯕ. ꯑꯗꯨꯕꯨ 10 creditsꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯇꯣꯞꯄ slow ꯑꯣꯏꯅ ꯌꯥꯝ ꯃꯇꯝ ꯉꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯇꯞꯀꯅꯦꯕꯀꯣ. ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩ. ꯑꯗꯨꯗꯨꯒ $3 ꯃꯥꯁꯤꯅ ꯑꯃꯨꯛ $3 10ꯁꯨ ꯅꯠꯇꯦ 20ꯁꯨ ꯅꯠꯇꯦ. ꯑꯗꯨ ꯃꯥꯏꯗꯤ 10ꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ $3ꯅ ꯍꯧꯗꯣꯏꯕ. ꯑꯗꯨꯒ $10ꯁꯤꯅ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ. ꯁꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯁꯤꯒꯤ ꯂꯩ ꯍꯥꯏꯇꯥꯔꯦ. ꯇ꯭ꯔꯦꯁꯤꯁꯨ ꯑꯗꯨꯝ ꯇꯥꯡꯕꯃꯛꯇꯤ ꯅꯠꯇꯦ. ꯕꯠ AI ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦꯗꯤ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯅꯤꯔꯛꯑꯅꯤꯀꯣ. ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯍꯧꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ. ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯒ ꯌꯦꯡꯉꯁꯤ. ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯒꯦ. ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯔꯛꯅꯕ ꯌꯦꯡꯉꯁꯤ. ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩ. ꯑꯗꯣ ꯃꯣꯏꯁꯦ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣꯒꯤ ꯑꯣꯏꯕꯅꯦꯕ ꯃꯣꯏꯁꯦ ꯆꯥꯏꯅꯥꯒꯤꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯆꯥꯏꯅꯤꯁ ꯂꯣꯝꯒꯤ ꯑꯣꯏꯅ. ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ. ꯐꯖꯗ꯭ꯔꯥ ꯁꯤꯅꯤ. ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯇ꯭ꯔꯦ ꯂꯩꯔꯦ. ꯇ꯭ꯔꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤ. ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯦ ꯂꯣꯏꯔꯒ ꯏꯟꯁꯇꯣꯂꯦꯁꯟꯁꯨ ꯑꯗꯨꯝ ꯇꯧꯁꯜꯂꯁꯦ ꯑꯩꯈꯣꯏ. ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯒꯦ. ꯅꯣꯠꯁꯦ ꯌꯥꯗꯤ ꯌꯥꯏꯅꯦꯕ. ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯏꯟꯁꯇꯣꯜ ꯇꯧꯕꯗ ꯌꯥꯔꯛꯇꯕꯩ ꯋꯥꯅꯤ. ꯌꯦꯡꯁꯤ. ꯃꯊꯪ ꯑꯩꯈꯣꯏ ꯂꯩꯔꯤꯅꯦ. warpꯀꯤ ꯀꯩꯗꯧꯔꯦ. warpꯀꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯂꯣꯏꯔ ꯃꯥꯜꯂꯦꯀꯣ. ꯑꯣꯀꯦ ꯁꯤ ꯌꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ. ꯑꯩ ꯐ꯭ꯔꯟ ꯑꯦꯟꯗꯤ ꯇꯧꯔꯛꯇꯕ ꯃꯥꯜꯂꯤꯅꯦ. ꯐ꯭ꯔꯟ ꯑꯦꯟ ꯑꯣꯀꯦ ꯐ꯭ꯔꯟ ꯑꯦꯟ ꯌꯥꯎꯔꯛꯇꯦ. warpꯀꯤ ꯐ꯭ꯔꯟ ꯑꯦꯟ ꯌꯥꯎꯔꯛꯇꯦ. ꯃꯥ ꯕꯦꯟꯇꯪ ꯄꯤꯔꯛꯑꯦ. warpꯇ odd system ꯍꯥꯏꯔꯒ ꯑꯣꯀꯦ
ꯑꯣꯠ ꯁꯤꯁꯇꯦꯝꯒꯤ ꯃꯅꯨꯡꯗ ꯕꯦꯛ ꯑꯦꯟꯒ ꯐ꯭ꯔꯟ ꯑꯦꯟꯒ ꯑꯅꯤꯃꯛꯇꯤ ꯌꯥꯎꯕ ꯑꯣꯀꯦ ꯁꯤ ꯂꯧꯊꯣꯛꯑꯁꯨ ꯌꯥꯔꯦ ꯀꯣ ꯑꯗꯨ ꯌꯦꯡꯁꯤ ꯁꯤꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯃꯥꯟꯁꯦ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯞꯀꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯞꯀꯤ ꯅꯨꯡꯉꯥꯏ ꯁꯤꯗ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯔꯃꯤꯅꯦꯜ ꯑꯣꯏꯅ ꯆꯠꯄꯅꯤꯅꯀꯣ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯕꯦꯁ ꯀꯣꯠꯇꯗꯤ ꯑꯃꯨꯛ ꯇꯔꯃꯤꯅꯦꯜꯒꯨꯝꯕ ꯑꯃ ꯍꯪꯅꯩꯗꯅ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯁꯤ ꯇꯔꯃꯤꯅꯦꯜ ꯑꯃ ꯍꯪꯅꯩꯗꯅ ꯑꯗꯨ ꯅꯠꯇꯦ ꯋꯥꯔꯞꯀꯤꯗꯤ ꯃꯥ ꯃꯁꯥꯃꯛꯅ ꯑꯗꯨꯝ ꯇꯔꯃꯤꯅꯦꯜ ꯕꯦꯁꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯦꯜ ꯑꯦꯁꯇ ꯑꯣꯠ ꯁꯤꯁꯇꯦꯝ ꯌꯥꯎꯏ ꯑꯣꯠ ꯁꯤꯁꯇꯦꯝꯗ ꯀꯩꯀꯩ ꯆꯪꯒꯦ ꯑꯅꯤ ꯂꯩꯔꯦ ꯐ꯭ꯔꯟ ꯑꯦꯟꯁꯨ ꯕꯦꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯗꯃꯤ ꯀꯩꯀꯥ ꯂꯣꯏꯅꯃꯛꯁꯨ ꯌꯥꯎꯖꯔꯦꯀꯣ ꯁꯤꯅꯦꯕ ꯃꯥꯏ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔ ꯗꯣꯠ ꯄꯤ ꯑꯦꯁ ꯋꯥꯟ ꯄꯋꯥꯔ ꯁꯦꯜꯁꯦ ꯔꯟ ꯇꯧꯔꯒ ꯌꯦꯡꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯀꯅꯥꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯣ ꯂꯣꯏꯔꯀꯥꯟꯗ ꯗꯤꯄ꯭ꯂꯣꯏꯗꯣ ꯑꯗꯨ ꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯦꯡꯁꯤ ꯃꯥꯏ 63ꯗꯤ ꯁꯤꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯀꯣ ꯑꯗꯨꯅ ꯑꯩ ꯁꯤ ꯋꯥꯔꯞꯁꯦ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯋꯥꯔꯞꯀꯤ ꯂꯣꯏꯔꯦ ꯀꯣ ꯅꯥꯎ ꯁꯤꯒꯤ ꯇ꯭ꯔꯦꯁꯦ ꯑꯃꯨꯛ ꯁꯦꯠꯑꯞ ꯍꯧꯔꯁꯤ ꯁꯤ ꯑꯣꯄꯟ ꯀꯩꯀꯥꯁꯤ ꯂꯣꯏ ꯑꯩꯈꯣꯏꯅ ꯇꯤꯛ ꯀꯩꯀꯥ ꯇꯧꯕꯤꯔꯅꯤ ꯏꯟꯁꯇꯣꯜ ꯂꯣꯏꯔꯀꯥꯟꯗ ꯏꯟꯁꯇꯣꯂꯦꯁꯟ ꯍꯧꯔꯛꯄꯅꯤꯀꯣ ꯁꯤ ꯗꯥꯎꯟꯂꯣꯗ ꯂꯣꯏꯔꯒ ꯑꯩ ꯅꯦꯛꯁ ꯅꯝꯕꯤꯔꯦ ꯑꯗꯩ ꯅꯦꯛꯁ ꯅꯝꯕꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯔꯁꯤ ꯑꯩꯕꯨꯗꯤ ꯍꯥꯟꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯔ ꯌꯥꯎꯕꯅꯦ ꯑꯗꯣ ꯁꯤꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯃꯥ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯌꯦꯡꯁꯤ ꯕꯠ ꯑꯣꯟ ꯗ ꯑꯗꯔ ꯍꯦꯟ ꯀꯔꯁꯔꯒꯤꯁꯦ ꯑꯃꯨꯛꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ ꯃꯥꯏꯁꯦ ꯀꯩꯅ ꯏꯔꯔ ꯄꯤꯔꯛꯏꯕꯖꯥꯠꯅꯣꯗꯣ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯁꯔꯁꯦ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯟꯕ ꯑꯃ ꯁꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤ ꯀꯔꯁꯔꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯟꯒꯦ ꯀꯔꯁꯔꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯗꯤ ꯑꯍꯥꯟꯕꯅꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯩꯁꯦ ꯅꯍꯥꯟꯒꯤ ꯀꯩꯝ ꯇꯧꯗꯕꯅꯦ ꯁꯤ ꯃꯌꯥꯝꯗ ꯎꯠꯂꯛꯄꯒꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯌꯦꯡꯁꯦ ꯇ꯭ꯔꯦꯁꯨ ꯂꯣꯏꯔ ꯃꯥꯜꯂꯦ ꯇ꯭ꯔꯦꯁꯨ ꯂꯣꯟ ꯇꯧꯁꯜꯂꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯀꯃꯥꯟꯗꯣ ꯄꯤꯁꯟꯁꯦ ꯑꯩꯉꯣꯟꯗ ꯀꯃꯥꯟꯗꯣ ꯌꯥꯎꯔꯤ ꯖꯥꯠꯂꯥ ꯈꯪꯗꯦ ꯀꯃꯥꯟ ꯂꯦꯠ ꯃꯤ ꯆꯦꯛ ꯀꯃꯥꯟ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯣꯄꯤ ꯇꯧꯔꯛꯑꯒꯦ ꯍꯣꯔꯦꯟ ꯑꯥꯗꯩ ꯁꯤꯗꯤ ꯐ꯭ꯔꯟ ꯑꯦꯟ ꯅꯠꯇꯦ ꯕꯦꯛ ꯑꯦꯟ ꯇꯧꯒꯗꯕ npm i ꯁꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯣꯀꯦ ꯇ꯭ꯔꯦ ꯑꯣꯄꯟ ꯇꯧꯔꯦꯀꯣ ꯇ꯭ꯔꯦꯒꯤꯁꯨ ꯑꯣꯄꯟ ꯇꯧꯏ ꯑꯣꯄꯟ ꯇꯧꯁꯦ ꯑꯩꯈꯣꯏꯅ ꯂꯣꯒꯏꯟ ꯇꯧꯗꯣꯏꯅꯦ ꯃꯥꯒꯤꯁꯨ ꯂꯣꯒꯏꯟ ꯇꯧꯗ꯭ꯔꯒꯗꯤ ꯍꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯣꯒꯏꯟ ꯇꯧꯁꯜꯂꯁꯤ ꯁꯣ ꯑꯥꯏ ꯍꯦꯞ ꯗꯤꯁ ꯂꯥꯏꯛ ꯍꯤꯌꯔ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯔꯦꯒꯤꯁꯦ ꯂꯣꯒꯏꯟ ꯋꯤꯠ ꯒꯨꯒꯜ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯃ ꯈꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯂꯣꯒꯏꯟ ꯇꯧꯔꯦ ꯀꯣ ꯂꯣꯒꯏꯟ ꯑꯦꯟ ꯑꯣꯄꯟ ꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯒꯏꯟ ꯇꯧꯁꯦ ꯍꯥꯡꯉꯦ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯌꯥꯏ ꯃꯦꯅꯦꯖ ꯑꯦꯀꯥꯎꯟꯠ ꯌꯨꯖꯦꯁ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯖꯦꯁꯇꯣ ꯌꯦꯡꯕꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯌꯨꯖꯦꯁ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯀꯌꯥꯝ ꯋꯥꯠꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤꯁꯦ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯁꯤꯅ ꯊꯣꯛꯈꯤꯕꯩꯅꯦ ꯑꯗꯣ ꯁꯤ ꯂꯣꯒ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯑꯇꯣꯞꯄꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯒꯨꯒꯜꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯒꯤꯠꯍꯞꯀꯀꯣ ꯁꯤꯒꯤ ꯒꯤꯠꯍꯞꯁꯤꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯤꯃ ꯂꯣꯒ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯇ꯭ꯔꯦꯒꯤꯁꯤꯁꯨ ꯑꯗꯨꯒ ꯂꯣꯒꯏꯟ ꯑꯃꯨꯛ ꯇꯧꯔꯕ ꯑꯗꯨꯅ ꯐꯔꯦ ꯁꯤꯒꯤꯁꯤꯅ ꯌꯨꯖꯦꯁ ꯀꯃꯥꯏꯅ ꯂꯩ ꯌꯦꯡꯒꯦꯀꯣ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯒꯗꯤꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯌꯦꯡꯉ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤꯗꯤ ꯑꯣꯏꯅꯗꯤ ꯀꯣ ꯁꯤꯁꯨ ꯑꯩ ꯍꯥꯟꯅ ꯈꯔ ꯁꯤꯅ ꯊꯣꯛꯈꯤꯕꯩꯅꯦ ꯁꯤ ꯑꯣꯀꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯦꯀꯥꯎꯟ ꯂꯩꯇ ꯇꯥꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯍꯥꯡꯉꯒ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯝꯄꯜꯁꯔꯤ ꯑꯃꯇꯪ ꯑꯣꯏꯅ ꯇꯧꯒꯦꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃ ꯁꯤꯟꯒꯦꯀꯣ ꯑꯗꯨꯒ ꯆꯪꯉꯛꯀꯦ Okay, I have logged in and from here log out and log in again. Okay, ꯑꯩ login ꯇꯧꯔꯦꯀꯣ ꯌꯥꯔꯦ login successful ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯠꯁꯦ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯖꯦꯠꯁꯇ ꯁꯤꯗꯩꯁꯤꯗ ꯖꯦꯔꯣ ꯂꯩ ꯌꯥꯔꯦ ꯑꯣꯀꯦ ꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯡꯉꯅꯤ ꯑꯗꯨꯒ ꯑꯩ ꯐꯣꯜꯗꯔꯗꯣ ꯄꯨꯔꯛꯑꯒꯦꯀꯣ ꯁꯣꯝꯗꯒꯤ ꯑꯗꯨꯒ ꯋꯥꯔꯞꯀꯤ ꯅꯠꯇꯕ ꯀꯅꯥ ꯇ꯭ꯔꯦꯒꯤꯀꯣ ꯇ꯭ꯔꯦꯒꯤ ꯐꯣꯜꯗꯔꯁꯦ ꯑꯩ ꯗ꯭ꯔꯦꯒ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯃꯥꯟꯁꯦ ꯄ꯭ꯔꯣꯝꯁꯦ ꯑꯩ ꯄꯤꯁꯜꯂꯒꯦ
Yes, I trust the authors. मोगी AI से होम द लई रहे builder जे खलनी builder खलनी अदुगा से हापे अदु येंग सी थाजलदी माइ जो ऑटो मैम सी मॉडल मैम खनबा मैम दो ऑटो थमजी थाजलसी अदुगा येंग से मा कई पिरके हाबतो इदुम थमलगिसे ए खल्ली मासी तौजराजनो बैकग्राउंड दुगा कोई सी वार्प लाइग्रे ट्रे लाइरे अमा वाले को कोडर का मथंग मथंग वाले मथंग मथंग येंगे दो सिगी एरर जी दुम थोइबो को I wonder why हंगे थोक्तबा एरर नेबा सिजी अतोपददी थोक्तेबा को सिदा थोकनेबा हाना क्रिएट तौरगा कोन इंस्टॉल तो हनबदे को दुना फॉलो माल मैम गिदी प्रॉम्प्ट से आइना को सी तौइजे येंगा को आई प्रॉम्प्ट तो कोन अदुम हापचरके ngasai gi description da jo dum update tok sarake khujiki na mai je ko mai sem gi do yengmina bane okay sidai comment ama lak male ai comment am tapajage ko brother coding tamba hobasi kamaina hogani okay ꯑꯩꯈꯣꯏꯒꯤ ꯀꯦꯜꯚꯤꯟ ꯂꯩꯁꯥꯡ ꯊꯦꯝ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯅ ꯍꯪꯕꯤꯔꯛꯏꯁꯦ ꯀꯣꯗꯤꯡ ꯇꯝꯕ ꯍꯧꯕꯁꯦ ꯀꯃꯥꯏꯅ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤ ꯁꯣ ꯀꯣꯗꯤꯡ ꯇꯝꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯐꯟꯗꯥꯃꯦꯟꯇꯦꯜꯁ ꯂꯔꯟ ꯇꯧꯕꯗꯨꯅꯦꯕꯀꯣ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯈꯜꯂꯒ ꯐꯟꯗꯥꯃꯦꯟꯇꯦꯜ ꯂꯔꯟ ꯇꯧꯕꯗꯨꯅꯦ ꯁꯣ ꯑꯍꯥꯟꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏꯅ ꯈꯟꯒꯗꯣꯏꯁꯦ ꯄꯥꯏꯊꯟ ꯈꯟꯕ ꯌꯥꯏ ꯁꯤ ꯈꯟꯕ ꯌꯥꯏ ꯁꯤ ꯄ꯭ꯂꯁ ꯄ꯭ꯂꯁ ꯈꯟꯕ ꯌꯥꯏ ꯕꯠ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯔꯗꯋꯦꯌꯔ ꯂꯦꯚꯦꯜꯗꯒꯤ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ AI ꯇꯧꯔꯒ ꯄꯥꯏꯊꯟꯁꯦ ꯃꯤ ꯄꯥꯏꯊꯟ ꯂꯣꯏ ꯈꯪꯅꯩꯌꯦꯕꯀꯣ ꯄꯥꯏꯊꯟꯗꯒꯤ ꯍꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯐꯟꯗꯥꯃꯦꯟꯇꯦꯜꯁꯇꯣ ꯂꯣꯏ ꯈꯪꯕꯤꯕꯔꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯒꯤꯁꯤꯃꯀꯣ package.json ꯐꯥꯏꯜꯗꯣ ꯍꯥꯟꯅ ꯁꯦꯝꯍꯜꯂꯁꯤ ꯑꯗꯨꯗꯨꯒ and then continue ꯑꯩꯈꯣꯏꯁꯦ vibe codingꯅꯤꯀꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ vibe ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯅꯤꯈꯥꯏꯗꯅ ꯇꯧꯔꯒ ꯏꯁꯩ ꯊꯥꯔ ꯇꯥꯔꯁꯨ ꯌꯥꯏꯀꯣ ꯁꯦ ꯑꯗꯨꯃꯥꯏꯅ package.file JSON-ꯁꯦ create ꯇꯧꯍꯜꯂꯅꯤ ꯑꯗꯨꯒ continue ꯗ installation ꯇꯧꯁꯤ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒꯗꯤ error ꯊꯣꯛ ꯂꯩꯔꯦꯕꯀꯣ ꯌꯦꯡꯁꯦꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯁꯤꯁꯤꯃ ꯊꯝꯈ꯭ꯔꯁꯤ ꯇ꯭ꯔꯦꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯦ ꯃꯥꯁꯨ ꯄꯦꯀꯦꯖ ꯂꯣꯀꯦꯁꯟ ꯍꯥꯟꯅ ꯁꯦꯝꯃꯛꯏꯖꯨꯗ꯭ꯔꯥ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯦꯛꯁꯦꯞ ꯇꯧꯔꯅꯤ ꯂꯣꯏꯕꯨ ꯂꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯇ꯭ꯔꯦꯒꯤ ꯈꯨꯊꯨꯁꯦ ꯌꯦꯡꯉꯨꯅꯦ ꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯁꯔꯁꯦ ꯊꯨꯔꯝꯃꯦ ꯍꯥꯏꯔꯒ ꯀꯔꯁꯔꯁꯦ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ ꯑꯦꯔꯔ ꯊꯣꯛꯂꯛꯏꯁꯦ ꯑꯩꯅ ꯈꯟꯕꯗ ꯅꯣꯠ ꯑꯦꯔꯔ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯀꯩꯗꯧꯕꯩꯅꯣ ꯑꯦꯔꯔ ꯂꯩꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯇ꯭ꯔꯦꯒꯤ ꯂꯣꯏꯔꯕꯣ ꯑꯣ ꯏꯟꯁꯇꯣꯜ ꯇꯧ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏ ꯅꯩꯁꯜꯂꯛꯄ ꯁꯤ AI ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯅꯩꯁꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯕ꯭ꯔꯗꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯜꯚꯤꯟ ꯂꯩꯁꯥꯡꯊꯦꯝꯅ ꯍꯪꯕꯤꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣꯀꯣ learning from the fundamentals but ko choosing a language ama khalani aduduga adum ko fundamentals learn tawba yai fundamentals learn tawba khoi ko website lairiba adagidi youtube ta phangiba myam jing tutorial lairiba myam jing dum yengba yai aduga ko error dum thoine I don't know why mai si mana fix tawba ngam je tu adu khai kanaba amna kaino dune sumaina AI sinaba jinane ꯑꯩꯈꯣꯏꯒꯤ ꯇꯔꯃꯤꯅꯦꯜꯗ ꯊꯣꯛꯂꯛꯏꯕ ꯑꯦꯔꯔꯁꯦ ꯃꯥꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯔꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯏ ꯊꯣꯛꯂꯛꯏꯕ ꯑꯦꯔꯔꯗꯣ ꯃꯥ ꯁꯣꯜꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯣ ꯌꯦꯡꯁꯦ ꯂꯣꯏꯕꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯒꯤꯗꯤ ꯂꯣꯏꯕꯨ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯂꯣꯀꯦꯜ ꯍꯣꯁ 4000ꯗ ꯂꯤꯁꯅꯤꯡ ꯇꯧꯔꯦ ꯇ꯭ꯔꯦ ꯈꯔ ꯆꯠꯄꯥꯟꯗ ꯀꯣ ꯁꯤꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ AI ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯡꯖꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯔꯟ ꯇꯧꯔꯁꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦꯀꯣ ꯃꯥꯒꯤꯁꯨ ꯑꯗꯨꯗꯣ ꯁꯦꯝꯕ ꯂꯣꯏꯔꯛꯑꯒ ꯀꯣ ꯚꯦꯔꯤꯐꯥꯏ ꯇꯧꯕꯁꯦ ꯀꯣꯟꯅ ꯇꯧꯔꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯁꯤꯁꯨ ꯊꯥꯡꯇꯣꯛꯈꯤ ꯌꯥꯔꯦ ꯋꯥꯔꯞꯀ ꯇ꯭ꯔꯦꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯌꯦꯡꯉꯁꯤ ꯕꯦꯛ ꯑꯦꯟ ꯀꯔꯁꯔꯒꯤꯁꯤ ꯌꯦꯡꯉꯁꯤ ꯁꯣ ꯑꯥꯏ ꯋꯤꯜ ꯃꯥꯔꯛ ꯀꯣ ꯂꯥꯏꯛ ꯃꯥꯔꯀꯤꯡ ꯄꯤꯔꯒꯦꯕ ꯃꯌꯥꯝ ꯀꯣ ꯃꯈꯥ ꯇꯥꯅ ꯑꯣꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯀꯣ ꯚꯤꯗꯤꯑꯣ ꯌꯥꯗꯕ ꯂꯩꯔꯒꯗꯤ ꯀꯣ ꯁꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯀꯣ ꯀ꯭ꯔꯥꯁ ꯆꯠꯄꯗꯣ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯒꯤ ꯀ꯭ꯔꯥꯁ ꯆꯠꯄꯗ ꯀꯣ ꯌꯥꯎꯈꯤꯕꯩ ꯋꯥꯅꯦ ꯚꯤꯗꯤꯑꯣ ꯑꯣꯗꯤꯑꯣꯒ ꯇꯠꯈꯤꯕꯩ ꯋꯥꯅꯦ ꯀꯣ
sini adu mayam aigi sigi ko akhoi setup se kitang nungaite ko ado sigi je kai gumba mayam support tawbiragadi ko akhoi kitang hena nungaina video sembada ko adu gumbagi ngamakpagi hai tare lai adubu mayam support khara tawbiyu yengse ko sije continue the development haiga yengas cursor gi yaba hore okay cursor yare adudi akhoi sida mark tawba yaba si warp ki ma loigribani ko loigibaje ai sida tick hapke tick mark hapsan ge ko adagi tray gi loire adudi cursor gi tawri coder je mu yengase koi ko coder je run tawri yengse aduga mayam si dum mayam gi system dum loina mak install tawbiraga dum yengba hoba yare ko kai tawbage do but my favorite is coder ji ju khoi gi kaino gi ne Alibaba khoi gi company do magi oi bane ba ko ya ma de China ne ba ko adubu China oraga ju moi je Queen nam dai ne Queen model nam dai ne ba ko Queen AI model na sigi moi oi bane ba Queen coder ji dum pha bane ba ko aduna sigi to Alibaba hai ju dra Alibaba ge ngai gi moi gi moina puthorappa AI model ni haiba AI model je dum phai adu loinana moigi coding da ju dum phai hai tare ko si ju dum ayamba free oigan bane moigi pricing da budi tha bane ba ko sida $0 per month adagi si na thajabai wani but aina sum yeng matam da dum ko nungai hai tare coder je sina ba dum mayam gi si yeng ngo tung da try tawbiro adu duga dum mayam gi apam du tholakani so khoi si download tawrse coder setup download tawrse I close tawsan grake adagi sima I have kidaina okay yare next magi su kanna semi ai tare kanogi code cursor gi maming ji yamandana ko ngosale da ha mayam ran tawsala ko dida ke mayam khoi live stream je mi kya yengbiri ke ai yengjage khwai pet ko mayam kai su kai de dum yengbi ba ko adubu support khar tawbiu haidi khoina sigi thiba kholiba mayam jing nainariba mayam je khoi gi experience to neba mayam do uchariba je dum mayam na support khar tawbi taragadi ko hena akoi video jinda semningi ade video to pa mayam le adu no ba khoi plan loi leram ne edit tawna ba ko adubu khoi main power khara ju wat pai tare aduga loina na khoi gi kai ni video number di tawje dum matam changba pot ne ba ko aduna khara wai hai tare duna thagat ki video jing hana lei jing adu mayam jing dum ko sang nei yengbiraga ko khoi share to biba friend circle jing da khoi developer oining ba kangu ko adu gumba da dum to bibe hai tare so sida khoi gi coder ji mu aina setup to ba hore download to loramni install hore next namsi install tawrse ai jo hana coder je yaw ni dum installation dum lor kani ko dune atai nate aina hoji run tawriba se ai system je yaman ba ko dugi ni crash ali do hoji kito to yeng si ka kai hoji si lairabani na continue ma ko kanna download tawri installing tawri yeng si ka tuga kai adum comment section da khangda khotaba dai anova idea lerga su mayam ko tahaning ba lei taraga dum haibiro ai dum haijirake yam nungai da ko sumaina koi gi AI sinaraga development to ko ke ka je hana dera ma ko na te ko hojikti loi nungai re chi je ma khon je dum thok lai re to ai gi si kano tawri je number da chalaktre ba ko wait a minute simta boost tok thoke ko si dum sino be si jo Microsoft ki PC manager je ko dum download tawraga ko memory clean boost tok thok pagi nungai ba yare amu kitang di pharani si yeng si kai installation ji ga loina na ma som da kan anima ko amana kanna planning tawri hai tare kamaina sem doino khotoino do duga amada na kanna installing tawri sini ko coder ji ju China gi ni but adum pha bane hai tare ko yeng je lore coder je launch tawse aduga mayam sida ngasai dagi tholakpa matam da ko aina hana dagi sina ba oi bani na ne
machu je aina sinagibagi ko aigi theme ne ba si je aina install tora hapagi ni si machu si theme je ko sidai sida siano back theme ai si aina launch tawba si je dum download toraga sina bi hai tai nungai bani dum ko hadi dark theme oimina chamana na ai si je si dum run tawgi si aduga si coder ji gi damak tai folder ma semge aduga si drag and drop tawrake drag and drop tawraba matungda trust tawrsi aduga na desida maiju AI ko but maiju login tawdaba de I forgot ko login tawsan biram jemtang coder.com da sangaji aduga login tawji sign in harjo ko aduga sije maije email iraga to sign in with Google tawar share password tawar share sign in with GitHub tawar share hai tare ko sign up tawar share ado ai sign up tawar ge do sign up with GitHub tawar ke ado duna phadau mal ko ai si continue tawar ke aduga ai profile pirani same from here si cursor gi jidum ni rai tawdar jan coder gi mnung changani sign in namani adu dugo loinana redirect tawar ko matamda continue tawbiro sign in tawre continue sida la amani ko account la magi sida uses kai ka loinamuk sida pire ko sini adu dinga sai do minus same prompt to pisala je ko ai ngonda sida yaw prompt se pisala se adu duga magi ju run to holas aduga magi ju sigi mode myam jing je agent mode ta thambiro light mode ta atai jidi pisa thira kan da chatpani thi da bi taraga di light dum thambirani and enter sima continue tawraga dum mathang semjara ane ba ko siji maju laire coder ga cursor ga hoji munadori ko si thamgi sinata ma kana semi jan yengji kai semak file semi ja semi to ore ko mya si mathang lairi myam jing sini nungai ba je AI gi ko hojikti smaina semal la ai saida dance taw ge sai sakera taw la yare ba ne khai dana aduni da ko so okay coder laire okay cursor semjara jano adu baini yengni se te kemta na teba hairo myam jing ji same prompt ne ko pisali jada kanana UI phajai kanana back end functionality yai adu duga loinana kanana hena ko koi clean code ye do adu yeng de adu si myam jing ge code se aina github ta ju thaga charake ba ko haibadi authentication gi oina laibani na ko warp ki coder gi cursor gi mathang adu duga myam dum changaga download tor dum yengbiyu ju yaidana aduna adumaina hapcharake sini hoji ko ina si lei accept tawsi magi ju run tawsi ko duga ya yengasi koigi somda comment ko comment section da kai lege haipet yenge okay aduga mayam like toksan biramo YouTube khoi sigi RJ coding tips sibu subscribe to double layer ga ju toksan biramo aduga every ko anything ko darkar laiba oiro moiro comment section da dum haibiramo kai pamba khangning ba ko adum layer ga sudum haibiramo aduga contact toge di mayam ko aigi ko website amtang haijarake da dum tawbiro aigi hanagi atopo website laibani adu down chatli hojik ko netlify gi ai down chatli do hojik mayam sida changbiro adu duga dum sidagi ko yengbiyu ai makha na hojiki khoina ngasi tawriba kholiba jingji ju dum upload tawjarake ko hi laire dum sida changaga contact section da nambiro aduga dum sida call tawbirake su yai adubu ko but sigi je ko matam timing laigani ai paikhalak taba yai adubu please don't ko worry adum whatsapp ta hang whatsapp message tawbiro email tharake su yare si atopa channel si myam jing explore tawbiyu adu duga loina si name email ko si loina mak thabiro hai tare ke su kaide sini so ai lai adudi sigi chu mana kana semi yengji ko redmi loisanare ai video ngaktang muthatsage ko audio ga
So ngasai audio do ahanbada aina filter hapcharambanebako adubu filter hapambado crash atbadagi filter crash atkiba wane ko adu kitang haigat piyabra okay kuina phamjan matnaptan wa bai wani da ko awa ba thaba ne pham adum taw wise okay lore ko si ju lore cursor ju lore loigre ko cursor gi ju semba loigre somda khoi video ju hapit semi yare cursor ju loigre ko aduduna cursor ju thangtokre testing tawje ko ma kaigum error leramagadi yadi khote haragadi mu makha tana tawba yanaba adagi somda ju ma kana install tawri loisalakpagi ne mana ko ma ju coder gi ju loisale adudi kai wali hoji khwaidagi aina yengningi je ko VS Code ki masagi manung di aujaba ko khoi copilot che GitHub ki copilot che CJ mu yengje ko adudu loinana amana karamba Google ki ko date 18 da launch tawgi da ngairi bane ko ngarang na han launch tawgi bane mo ya phai hairi ko Gemini 3 bok ta yawe hai adu sinaraga kumaina semake yengsi to si coder jong khupa jong madi masagi keno bo yaujare habe wani da run tawraga test bok to sanjara phai wani nai sidani ne ko AI kana ba ai matom ta loi ma ko how dai loi buk loi sema ko sidaga jong database buk pirei jong ai horen si database ai amada hanga yenga udlak ke ko memore kamaina laike to hoji ko ne di yeng yandri se yengbihwdaba ma pirakhi dudi next step ta cursor ju loi grabanina cursor ju loi rabanina coder ju loisan la a so let's check GitHub Copilot ko GitHub Copilot ki dai VS Code se hang tok charake VS Code manung loin taus so I have this Visual Studio Code window here and now it's not crashing sorry kano je yaman ba ko tep me han jing se to na okay sida ngasai do mainai folder hanga ge sina new folder da copilot hara thamaga si copilot che aina browser da nate VS Code ta change ko do se thole to nakan da ko chat se thole je do myam si je install tawbi ba yai ko sida extension changaga copilot na install toksan bi ga magi di VS Code manung da dum yauja boy do ne duga si copilot chat se si install toksan bi ga da du kan da tholakani masai yauja bu job ne ko duga si samma ba tung da mai na account se kai da samga da yama tam da sida sign in with GitHub na tawraga ne GitHub ka samma kan da ngasai gi si gi data de tholaka do ne khange ko aduga ni magi di sign in tawrakan da du chat ka do ne duga adu natraga di thokloi aduga khoina magi keno ja yengbihwdaba ko GitHub Copilot chat feature se sida sang ha yengbihwdaba magi kai adai ka bo yaw ha ai sigi je ai premium low bani adudogi matungina 100% yaudore ko sina dore sina taba top account am hai ucharake ko ai sigi top account sigi di hoji test tawde je si je sumaina loi lai gane ba moigi 50% ko yamdabne magi di ko aduduga sigi je sidagi sina ba horakadaba yengji myam ko copilot kina kumai tawgena adubu copilot ki installation yaude VS Code hangtok piro GitHub Copilot chat install to sanbiro extension adudu loinana install taraba matungda ai GitHub ki account ka sign in tawrni adu automatic oina masagi copilot ki ko khara phangane ba adu do sina jeba ko chamana ba ngasai gi code command do prompt to pisal la sida silare thajala se to ga yengse mai ju agent khan be ai plan khan be myam khan be ai do agent thamaji auto da thamaji to si myam ji ma sinara ka doini ko auto thamaga khoina dan pisala je ma ju mai semjara ani ha sida magi folder manung ji da copilot time manung ji da okay coder gi ji ke dogre chap khraba chap pa makti nate ma kana semi ba kainam taw the Spotify application okay I Spotify yadram
ꯁꯤꯖꯤꯟꯅꯗꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯃ꯭ꯌꯨꯖꯤꯛꯅ ꯍꯦꯟꯅ ꯐꯔꯦ ꯃꯥꯒꯤꯁꯨ ꯁꯦꯝꯃꯦ ꯇꯨꯗꯨ ꯁꯦꯝꯃꯒ ꯀꯣ ꯃꯊꯪ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯁꯤꯖꯤꯟꯅꯔꯤꯕ ꯉꯁꯥꯏꯒꯤ AI ꯃꯣꯗꯦꯜꯁꯦ ꯀ꯭ꯂꯣꯠꯁꯤꯅꯦꯕ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀꯣ ꯀ꯭ꯂꯣꯠ ꯃꯣꯗꯦꯜ ꯍꯥꯏꯁꯦ ꯀ꯭ꯂꯣꯠꯀꯤ ꯁꯣꯅꯦꯠ ꯑꯅ ꯂꯩꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯉꯁꯥꯏꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯣ everything they depend upon this cloth ꯁꯤꯒꯤ ꯁꯣꯅꯦꯠ ꯃꯌꯥꯝꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯄꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯀ꯭ꯂꯣꯠꯁꯤꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯗꯤꯡꯗ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨ ꯌꯦꯡꯁꯤ ꯃꯣꯏ ꯁꯤꯖꯤꯟꯅꯩꯁꯦ ꯃꯥꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯥ ꯂꯩꯔꯦ ꯃꯥꯁꯨ ꯃꯥꯏꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯆꯞꯈ꯭ꯔ ꯃꯥꯜꯂꯦ ꯌꯦꯡꯁꯤ ꯃꯥ ꯀꯟꯇꯤꯅ꯭ꯌꯨꯗꯤ ꯇꯧꯔꯦ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯀꯃꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯔꯛꯏꯁꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃ ꯏꯗꯤꯠ ꯇꯧꯕꯁꯦ ꯀꯩꯅꯣ ꯉꯝꯗꯕꯀꯣ ꯁꯥꯡꯃꯟꯗꯣꯔꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯅ ꯇꯧꯊꯣꯛꯄꯩ ꯋꯥꯅꯤꯗ ꯀꯁꯤ ꯑꯦꯂꯥꯎ ꯅꯝꯕꯤꯁꯤ ꯀꯤꯞ ꯅꯝꯁꯤ ꯑꯗꯨꯒ ꯇꯧꯁꯤ ꯚꯤꯗꯤꯑꯣꯒꯤ ꯐ꯭ꯔꯦꯝꯁꯦ ꯐꯖꯗꯕ꯭ꯔꯥ ꯁꯤꯕꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯝ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯦ ꯃꯥ ꯀꯟꯅ ꯁꯦꯝꯃꯤ ꯀꯣꯗꯔꯒꯤꯁꯦ ꯀꯩꯗꯧꯈ꯭ꯔꯦ ꯀꯣꯄꯥꯏꯂꯠꯁꯨ ꯂꯣꯏꯔꯦ ꯀꯣꯄꯥꯏꯂꯠꯀꯤꯁꯦ ꯑꯩꯅ ꯁꯤꯗꯩꯁꯦ ꯀꯤꯞ ꯇꯧꯔꯒꯦ ꯑꯇꯩ ꯑꯩ ꯀꯩꯝ ꯆꯦꯟꯖ ꯇꯧꯗꯦꯀꯣ ꯁꯨꯃꯥꯏ ꯀꯟꯇꯤꯅ꯭ꯌꯨꯅꯦ ꯇꯧꯔꯤꯁꯦ ꯅꯦꯛꯁ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯒꯤ ꯁꯤꯒꯤꯁꯨ ꯃꯦꯟ ꯑꯣꯏꯅ ꯁꯤꯁꯦ ꯆꯞꯈꯤꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯀꯣꯗꯔꯁꯦ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯑꯣꯄꯟ ꯇꯧꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯒꯦꯀꯣ ꯑꯗꯒꯤ ꯁꯣꯝꯗ ꯀꯔꯁꯔꯁꯨ ꯀ꯭ꯂꯣꯖ ꯇꯧꯒꯦ ꯑꯩꯅ ꯑꯣꯄꯟ ꯇꯧꯔ ꯊꯝꯕ ꯑꯗꯨꯅꯅꯦ ꯌꯥꯝꯃꯛꯄꯁꯤꯗꯀꯣ ꯉꯥꯎꯔꯕꯖꯥꯠꯅꯦ ꯃꯥꯁꯦ ꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯜꯂꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯤ ꯂꯩꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯋꯥꯔꯞꯁꯤꯁꯨ ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯦ ꯍꯣꯔꯦꯟ ꯕꯦꯁ ꯀꯣꯗ ꯑꯣꯄꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯟ ꯇꯧꯔ ꯌꯦꯡꯁꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯀꯣ ꯕꯦꯁ ꯀꯣꯗꯇ ꯑꯩꯈꯣꯏꯒꯤ ꯑꯦꯔꯔꯗꯣ ꯌꯥꯎꯕ ꯌꯥꯎꯗꯕꯗꯣ ꯌꯦꯡꯅꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯄꯥꯏꯂꯠ ꯂꯩꯔꯦꯀꯣ ꯀꯣꯄꯥꯏꯂꯠ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯩ ꯍꯥꯏꯁꯦ ꯒꯨꯒꯜꯒꯤ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯌꯦꯡꯖꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯕ꯭ꯔꯥꯎꯖꯔꯗ ꯑꯗꯨꯝ ꯍꯥꯡꯗꯣꯛꯆꯔꯛꯑꯒꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯕ꯭ꯔꯥꯎꯖꯔꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯍꯦꯛ ꯀꯣ ꯁꯨꯃꯥꯏꯅꯒ ꯂꯦꯡꯕꯗꯒ ꯆꯠꯂꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯅꯩꯌꯦ ꯀꯣ ꯃꯣꯏ ꯕ꯭ꯔꯥꯎꯖꯔꯁꯦ ꯃꯣꯏ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯦꯡꯁꯤ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯁꯤ ꯋꯤꯟꯗꯣꯁꯀꯤ ꯑꯇꯣꯞꯄꯁꯨ ꯂꯣꯏ ꯂꯩꯔꯤꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯉ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯏꯕ ꯁꯤꯁꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯕ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯁꯤꯗꯀꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯁꯤꯁꯇꯦꯝꯁꯦ ꯄꯨꯕ ꯉꯝꯗꯕꯖꯥꯠꯅꯤ ꯑꯣꯀꯦ ꯗꯥꯎꯟꯂꯣꯗ ꯈꯔꯗꯤ ꯌꯥꯔꯦꯗ ꯃꯥꯁꯨ ꯑꯣꯄꯟ ꯇꯧꯁꯜꯂꯁꯤ ꯃꯥꯏꯗꯤ ꯄ꯭ꯔꯥꯏꯁꯤꯡ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯈꯪꯒꯗꯕ ꯒꯨꯒꯜꯒꯤ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯗꯤ ꯄ꯭ꯔꯥꯏꯁꯤꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯨꯡꯗ ꯊꯝꯃꯛꯀꯗ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦꯕ ꯃꯥꯁꯦ ꯑꯗꯣ ꯐꯔꯀꯣ ꯗꯇꯥ ꯂꯧꯕ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯅꯀꯣ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯍꯥꯏꯗꯤ ꯄꯤꯊꯣꯔꯛꯏꯁꯦ ꯑꯗꯣ ꯀꯣꯟꯅ ꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣ ꯌꯦꯡꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯒꯗꯕ ꯁꯤ ꯃꯥꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯜꯂꯁꯤ ꯀꯌꯥ ꯂꯣꯏꯔꯦ ꯃꯥꯏꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯣꯠ ꯀꯣ ꯁꯤ ꯃꯊꯪ ꯇꯧꯔꯛꯀꯗꯕꯅꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯀꯤꯞ ꯇꯧꯔ ꯁꯨꯝ ꯆꯠꯈ꯭ꯔꯁꯤ ꯑꯣꯀꯦ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯁꯨ ꯂꯣꯏꯔꯦ ꯑꯦꯛꯁꯦꯞ ꯇꯧꯔꯅꯤ ꯅꯦꯛꯁ ꯇꯧꯔꯅꯤ ꯏꯟꯁꯇꯣꯜ ꯇꯧꯔꯅꯤ
ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤ ꯏꯟꯁꯇꯣꯂꯦꯁꯟꯗꯣ ꯂꯣꯏꯔꯝꯃꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯁꯤ ꯑꯦꯟ ꯇꯧꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯟꯁꯇꯣꯂꯦꯁꯟꯗꯣ ꯇꯧꯔꯛꯑꯝꯒꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯦꯟꯇꯤ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯍꯥꯟꯅꯗ ꯌꯥꯎꯅꯤ ꯑꯗꯨꯅ ꯍꯥꯡꯇꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯒ ꯃꯥꯒꯤꯀꯣ ꯂꯣꯒꯏꯟ ꯇꯧꯅꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯣꯒꯏꯟ ꯇꯧꯒꯗꯕꯁꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯑꯦꯀꯥꯎꯟꯠꯀ ꯑꯗꯨꯝ ꯂꯣꯒꯏꯟ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯀꯣ ꯁꯤ ꯍꯥꯡꯉ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯂꯣꯒꯏꯟ ꯇꯧꯔ ꯂꯩꯔꯕꯅꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯀꯣ ꯀꯩꯅꯣꯒꯤꯁꯨ ꯂꯣꯏꯔꯦ ꯒꯤꯠꯍꯞ ꯀꯣꯄꯥꯏꯂꯠꯀꯤꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯌꯦꯡꯁꯤ ꯂꯥꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯦꯟꯇꯤ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯇꯪ ꯉꯥꯏꯔꯦ ꯃꯥꯁꯦ 1 moment the agent is currently loading ꯉꯥꯛꯇꯪ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯦ ꯑꯣꯏꯒꯗꯕ ꯀꯃꯥꯟꯁꯦ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦꯀꯣ ꯀꯔꯁꯔꯅ ꯁꯦꯝꯃꯛꯄꯁꯦ ꯐꯥꯏꯜ ꯁꯥꯏꯖ ꯀꯌꯥꯝ ꯂꯩꯒꯦꯗꯣ ꯑꯣ ꯀ꯭ꯔꯥꯁ ꯆꯠꯇꯣꯔꯕ ꯑꯃꯨꯛ ꯔꯥꯝꯅꯗꯤ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝꯃꯛꯄꯒꯤ ꯁꯤꯁꯨ ꯑꯃꯨꯛ ꯔꯟ ꯇꯧꯒꯦ ꯀꯨꯏꯕꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯜꯗꯔ ꯍꯥꯡꯉꯁꯤꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯜꯗꯔꯗꯣ ꯇꯧꯔꯒ ꯇꯛ ꯆꯪꯉꯁꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯦ ꯐꯣꯜꯗꯔ ꯒꯨꯒꯜ ꯑꯗꯨꯝ ꯊꯥꯔꯒꯦꯀꯣ ꯒꯨꯒꯜꯁꯦ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯟ ꯗ꯭ꯔꯣꯞ ꯇꯧꯔ ꯄꯨꯁꯜꯂꯛꯑꯁꯤ ꯀꯤꯕꯨ ꯀꯤꯅꯦ ꯇꯔꯃꯤꯅꯦꯜ ꯑꯃꯃꯨꯛ ꯆꯣꯡꯊꯣꯛꯄ ꯍꯦꯛ ꯇꯧꯕꯩ ꯇꯥꯏꯞꯇ ꯃꯥꯏ ꯆꯦꯠꯁꯦ ꯂꯣꯗ ꯇꯧꯕ ꯀꯨꯏ ꯉꯔꯥꯡꯗꯤ ꯀꯨꯏꯗꯕꯅꯦ ꯇꯞꯄꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯝꯇꯪꯅꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯦꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯗꯔꯗꯣ ꯑꯗꯨꯝ ꯊꯨꯈꯤꯕ ꯃꯥꯜꯂꯦ ꯀꯣ ꯑꯇꯩꯗꯒꯤ ꯄꯣꯁ ꯁꯦꯝꯃꯤꯅꯦ ꯃꯌꯥꯝ ꯁꯛꯁꯤꯒ ꯐꯖꯕꯅꯤꯅ ꯀꯨꯏꯕꯥꯟꯗ ꯗꯦꯃꯤꯠ ꯑꯟꯏꯟꯁꯇꯣꯜ ꯇꯧꯔꯒ ꯏꯟꯁꯇꯣꯜ ꯇꯧꯕꯅ ꯐꯗꯧ ꯃꯥꯟꯖꯜꯂꯦ ꯃꯌꯥꯝ ꯑꯩ ꯑꯟꯏꯟꯁꯇꯣꯜ ꯇꯧꯔꯒꯦ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯇꯞꯄꯦꯕ ꯃꯥꯁꯦ ꯂꯣꯗ ꯇꯧꯕꯁꯦ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯣꯏꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯗꯥꯎꯟꯂꯣꯗꯁ ꯋꯦꯔ ꯏꯁ ꯗꯥꯎꯟꯂꯣꯗꯁ ꯑꯣꯀꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯩ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯏꯟꯁꯇꯣꯜ ꯇꯧꯔꯒꯦ ꯑꯩꯅ ꯈꯟꯕꯗ ꯏꯟꯁꯇꯣꯜ ꯇꯧꯕꯗꯣ ꯌꯥꯗꯕꯩ ꯃꯥ ꯁꯤꯗ ꯑꯗꯨꯝ ꯇꯧꯁꯜꯂꯁꯤ ꯀꯩꯗꯧꯋꯦꯒꯦ ꯁꯤꯗꯁꯨ ꯌꯥꯗꯕ ꯀꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯣꯏꯅ ꯆꯪꯉꯒ ꯇꯧꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯇꯧꯕꯅꯤꯗꯅ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ ꯇꯧꯕ ꯑꯃꯁꯨ ꯂꯩꯕꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯋꯦꯕꯁꯥꯏꯠꯀꯤꯗꯤꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯄꯨꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯀꯦꯀꯣ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯦꯟꯇꯤ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯉꯔꯥꯡꯗꯤ ꯌꯥꯕꯅꯦ ꯑꯩ ꯐꯖꯅ ꯇ꯭ꯔꯥꯏ ꯇꯧꯔꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯗꯧꯔꯕꯅꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ Okay, I will just kill this and then ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯃꯨꯛ ꯀ꯭ꯔꯥꯁ ꯆꯠꯂꯗꯤ ꯀꯣ ꯑꯩ ꯅꯠꯇꯦ ꯑꯗꯨꯅ ꯔꯟ ꯇꯧꯔ ꯌꯦꯡꯉꯒꯦ ꯁꯤꯗꯁꯨ ꯉꯝꯃꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯌꯥꯗ꯭ꯔꯒ ꯚꯔꯆꯨꯋꯦꯜ ꯃꯦꯆꯤꯟ ꯍꯥꯡꯇꯣꯛꯑꯁꯤꯔꯣ ꯚꯔꯆꯨꯋꯦꯜ ꯃꯦꯆꯤꯟꯗ
ꯁꯤꯁꯨ ꯋꯤꯟꯗꯣꯁ ꯌꯥꯎꯔꯝꯃꯣꯏꯗꯣꯏ ꯖꯥꯠꯂꯥ ꯑꯩ ꯁꯤꯖꯤꯟꯅꯈꯤꯕꯩ ꯂꯩꯕꯅꯦ ꯁꯤ ꯔꯟ ꯇꯧ ꯉꯝꯗꯕ ꯀꯥꯟꯗ ꯑꯩ ꯉꯛꯏꯗꯤ ꯗꯥꯎꯟꯂꯣꯗꯀꯗꯤ ꯀꯥꯏꯗꯅꯣ ꯀꯟꯅ ꯁꯤꯖꯤꯟꯅꯔꯤ ꯅꯦꯠꯋꯥꯛꯁꯦ ꯀꯥꯏꯗꯅ ꯆꯠꯂꯤꯁꯦ ꯃꯥꯅ OBSꯇ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯒꯤ ꯑꯣꯀꯦ ꯄ꯭ꯔꯣꯁꯦꯁꯇ ꯍꯧꯖꯤꯛ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤ ꯁꯦꯠꯑꯞꯅꯦꯕꯀꯣ ꯑꯣ 32 ꯕꯤꯠ 32 ꯕꯤꯠ ꯑꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ 64 ꯕꯤꯠ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯨꯅꯔꯥ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤ download for Windows ꯆꯨꯝꯃꯤ ꯀꯩꯅꯣ ꯑꯩ ꯁꯤꯅꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯁꯦ ꯃꯥꯏꯗꯤ ꯋꯤꯟꯒꯦꯠꯀ ꯂꯩꯇꯖꯥꯠꯂꯣ ꯎꯕꯨꯟꯇꯨ ꯑꯣꯏꯅ ꯌꯥꯎꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯍꯧꯖꯤꯛ ꯌꯥꯗ ꯇꯥꯔꯒꯗꯤ ꯂꯤꯅꯛꯁ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯃ ꯌꯦꯡꯁꯤ ꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯦꯛꯁꯦꯞ ꯅꯝꯃꯦ ꯑꯩ ꯐꯣꯜꯗꯔ ꯆꯦꯟꯖ ꯇꯧꯒꯦꯀꯣ ꯐꯣꯜꯗꯔ ꯆꯦꯟꯖ ꯇꯧꯒꯦ ꯑꯗꯨꯒ ꯌꯦꯡꯒꯦ ꯁꯤ ꯂꯣꯏ ꯂꯧꯊꯣꯛ ꯁꯤꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯕ꯭ꯔꯥꯎꯖꯔ ꯀꯣ ꯁ꯭ꯇ꯭ꯔꯤꯝ ꯑꯃꯨꯛ ꯀ꯭ꯔꯥꯁ ꯆꯠꯄ ꯑꯗꯒꯤꯗꯤ insufficient file permission ꯐꯖꯩꯅꯦ nice ꯉꯥꯏꯔ ꯁꯤꯁꯦ ꯑꯗꯨꯗꯤ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯃꯥꯁꯦ ꯉꯝꯗ꯭ꯔꯦ ꯀꯣ ꯑꯗꯣ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤ ꯅꯠꯇꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯑꯦꯜ ꯁ꯭ꯇꯨꯗꯤꯑꯣ ꯀꯣꯗ ꯃꯅꯨꯡꯗ ꯑꯗꯨꯝ ꯖꯦꯃꯤꯅꯥꯏꯁꯨ ꯍꯥꯞꯄ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯦꯝꯕꯁꯨ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯖꯦꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝꯗ ꯑꯗꯣ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯌꯥꯗꯕ ꯋꯥꯅꯤ ꯌꯥꯗꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝ ꯑꯃ ꯊꯥꯒꯠꯂꯒ ꯁꯤꯁꯇꯦꯝꯗꯨꯗꯩ ꯆꯪꯉꯛꯑꯕ ꯑꯗꯨꯗꯗꯤ ꯑꯦꯟꯇꯥꯏ ꯒ꯭ꯔꯦꯚꯤꯇꯤ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯦꯛꯁꯦꯁ ꯇꯧꯔꯒ ꯑꯗꯨꯗꯣ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯇꯧꯕ ꯑꯃ ꯑꯗꯨꯗꯨꯁꯨ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩ ꯏꯐ ꯀꯩꯒꯨꯝꯕ ꯁꯤ ꯏꯟꯁꯇꯣꯂꯦꯁꯟ ꯂꯣꯏꯔꯛꯇ꯭ꯔꯒꯗꯤ ꯀꯣ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯦꯝꯈꯤꯕ ꯁꯤꯁꯇꯦꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯦꯝꯈꯤꯕ ꯁꯤꯁꯇꯦꯝꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯔꯟ ꯇꯧꯔ ꯌꯦꯡꯉꯁꯤꯅꯦ UI ꯍꯥꯟꯅ ꯔꯟ ꯇꯧꯔ ꯌꯦꯡꯉꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯅ ꯁꯣ ꯂꯦꯠ ꯁ꯭ꯇꯥꯔꯠ ꯐ꯭ꯔꯣꯝ ꯍꯤꯌꯔ ꯀꯣꯄꯥꯏꯂꯠꯇꯒꯤ ꯍꯧꯔꯁꯤꯀꯣ ꯀꯣꯄꯥꯏꯂꯠꯇꯒꯤ ꯑꯩ ꯀꯣꯗꯇ ꯍꯥꯡꯇꯣꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯁꯣꯔꯤ ꯇꯔꯃꯤꯅꯦꯜ ꯍꯥꯡꯉꯒꯦ ꯇꯔꯃꯤꯅꯦꯜꯁꯤꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯟ ꯑꯦꯟ ꯆꯪꯉꯒꯦ pm run dev ꯇꯧꯔꯒꯦ ꯑꯣꯀꯦ npm install ꯍꯥꯟꯅ ꯅꯝꯈꯤꯒꯦ ꯌꯥꯗ꯭ꯔꯒꯗꯤ install ꯀꯣ ꯌꯥꯔꯒꯅ ꯌꯥꯔꯦ ꯁꯤ ꯇꯧꯗꯕꯩ ꯋꯥꯅꯤꯗ installationꯁꯦ ꯃꯥꯏ 32 ꯕꯤꯠꯇ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅꯤ ꯇꯣ ꯑꯃꯨꯛ ꯆꯞꯈ꯭ꯔꯦ ꯇꯣ ꯆꯞꯆꯔꯖꯅꯨ ꯁꯤ ꯔꯟ ꯇꯧꯔꯁꯤ ꯌꯦꯡꯉꯁꯤꯅꯦ ꯁꯤꯁꯦ ꯀꯩ ꯊꯣꯛꯂꯛꯀꯦꯅ ꯅꯥꯏꯁ ꯌꯥꯝ ꯊꯤꯅ ꯆꯝꯃꯦ ꯇꯣ ꯃꯥꯒꯤꯁꯦ ꯏꯃꯦꯜꯒ ꯄꯥꯁꯋꯥꯔꯗꯀ ꯍꯥꯏꯌꯣꯏ ꯑꯗꯣ ꯕꯦꯛ ꯑꯦꯟ ꯁꯝꯗꯕꯅꯤꯅ ꯕꯦꯛ ꯑꯦꯟ ꯂꯥꯜꯂꯦ ꯍꯥꯏꯔꯛꯑꯝꯒꯅꯤ ꯀꯣ ꯕꯦꯛ ꯑꯦꯟ ꯁꯝꯕ ꯉꯝꯃꯝꯃꯣই ꯀꯣ ꯔꯦꯖꯤꯁꯇꯔ ꯇꯣ ꯐꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯎꯕ꯭ꯔꯥ ꯄꯣꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯕꯦꯛ ꯑꯦꯟ ꯁꯝꯗꯕꯩꯅꯦꯕꯀꯣ ꯁ꯭ꯄꯣꯇꯤꯐꯥꯏꯁꯨ ꯍꯧꯖꯤꯛꯇꯪ ꯑꯣꯟ ꯇꯧꯔꯛꯄ ꯐꯖꯩ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯕꯦꯛ ꯑꯦꯟ ꯑꯃꯨꯛ ꯔꯟ ꯇꯧꯒꯦꯀꯣ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯦꯗꯣ ꯌꯦꯡꯒꯦ ꯃꯣꯏꯒꯤ ꯕꯦꯛ ꯑꯦꯟꯁꯦ ꯀꯃꯥꯏꯅ ꯔꯟ ꯇꯧꯏ ꯔꯦꯗꯃꯤꯗ ꯑꯣꯀꯦ npm start ꯇꯧꯒꯗꯕ npm install ꯇꯧꯁꯜꯂꯣ ꯑꯗꯨꯒ npm start ꯇꯧꯒꯗꯕ ꯗꯨꯀꯥꯟꯗ ꯌꯥꯗꯣꯏꯕ
yare database ma top ta lak jare ko sida to database to kama uge do sida ne utingis kamta laitre dana hujik laitab je yengak seba hujik reload torji database maning da samme back end da adi register taw yare register taws register okay register taw ko register taw je sida lakadabane ba ko register taw si sida lakadabani lakra laktabra yengs okay row ma di lay bra u da bra okay register di taw ra do mangon da log ta yaw bra log ta 4000 nam lay ra tam lay ra adu du go loina na register mong tawar yengje hujikida yare so ngasai adudi akhoi keno je ya bai wa ne ba ko system je sidai jida keno je yai ba Copilot ki je yai adubu design thi adugu loina na akoina ko phajana pi da bai ne adubu ko ma je mai semu kholo na adu mai pi da bai ne adubu kai tawa design thi daga ju magi ko functionality di yare ko aduga sida application da changma matam da ma je save tor leram gane ba ko ai si jim ta clear tok thok jage aduga amu ko te changal lak login razit@email.com tuka password ira yare sida token am lai yo CJWT token do ne lai targadi so it means that ko keno je yare ba ai reload tawe ko to chatli si adoi targadi ngasai gi ko performance dum phajai keno gi ona back end gi haitare Copilot ki ko yare so I will give them a rating haitare ko hujiki oina Copilot gi hana yengbani so Copilot ki UI 2.5 out of 5 ta ko aduga Copilot ki na UI da ko CP re aduga magi back end da 5 out of 5 pi rake adum yai hai ta phajai ba ko yai course policy lo yaujara in khali je si je keno ji ju ya gi da ba wani da ai amu yenge ba ko sina me right click na me to chat ki da ba adu de ai terminal da task manager da sangi adu antai ge ti lai bring right mai ge ke da bueno sini do already download tor ga install taw address installation ngai ra ji ko adu sidai da user di thok ka dam ne mai je kai da yaugi yengsi database ta user ma di lai re to yaurame to ngasai gi khoina ko back end gi lakhiba data do sidai store do ra SQLite DB sidai yarme tarde khoina hai riba command di matuina dum torok panga me ko do targa di okay installation lor yai I'm happy so Copilot ki UI sini UI phajaba yaude ko atopana phajara ga di ko khorenam phajadra ga di sina bong hen doini back end da si lai yare Copilot ki lore loishalas Copilot ki loishalas ji si front end jima thok pe yare adagi di ma ji ju exit taw yare launch taw tho si jima aduga sida back ta ma sala je background da ko sai gi prompt to yaram gi do jala yari male maktang hala jima dagi Copilot se loirabanina huje khoina tawgadaba si karambano haiba matam dai purake ko Copilot loirabanina atopa folder du Copilot ki mathang da cursor yengas ai chingjen gre ko cursor gi mu yengs aduga wait a minute I will clear this history because I have some things that cannot be shown here cursor le ko cursor da mu yemi na se cursor gi da na mo kai taw ge ha mo ta front end back end pi re
Redmi ji yaure ai si open tawre cd front end npm install hana tawge any awatpa package install tawsalani npm run dev tawsalani adutuga amana cd backend tawbirani aduga npm install tawbirani aduga npm okay from backend gidi kaina tawdana backend gije yaude redmi yaude dudi npm backend gi npm run dev adum oiba okay nungairane ha npm run dev mata run dev okay yare adude khoi sigi je hangas koye cursor gi khuphaja je ngo sida neba nai je yong ne kyam phajari ne yong damn UI jong ne as cursor na nai same prom ne bo but cursor je as sida ni ne cursor je top tai ai 5 out of 5 pi rani 5 out of 5 cursor ji dum nai mai big and dum yeng ji ko nakan dum inspect tau ji kai error thoke problem lai ge khot ke ta okay so sidai sida account lai tram ni na create tau doi ni ma gi ju database yauram gani hoji ki oina backend ni set tau kanda yaure to sqlite db to samana na yeng ji sida user tholak tabra do khoi magi email je ibira sing sai do baina aduga password ko create account okay register internal server error backend error am lai kai error no okay id cannot read properties of id token create tau da lale adudi UI fajaraga ju keno da yada ba ne lalak pai wani da cursor je ko adu si hojik sem to hanje ju yaba ai cursor hanga ke ko sem to hanje duga ma je point je dum pi je backend je ko kitang sorak ko kholak ji di thokani ko adu bu tholak pa do sem to ga da ma gi ong kyam nei ge do yeng si hojik ki oina ai si gi hojik ki si gi error code se pisal lage cursor da ko si je dum copy taw ba ya bani aduga cursor je changaji and then inside this cursor hash fix the backend error adu sima error je solve to halase ko yare kai do wege ko cursor da error tholak pai wani I didn't expect this from cursor UI fajaraga ko backend da mu yarak ta bai wan cursor je loiram ni na next ta khoi kai lai loi bu mok thina te amung yeng je to hoji coder gi mu yeng je ha coder da muk main tau gen she je koi hai one moment the agent is currently loading id switch to agent manager control e inbox start conversation or switch to control L yengje ma je lo to koi adagi huji khoi gi coder gi puthore ko coder gi jini am minimalistic oina client har dum laigre ama tang dum punjan ba ne coder gi speciality jina kaino haiba matam da ne kaino hape ba test tawgi test api bo ta hape ba si jini da yam phai hai tare coder se aina sum sina badani ko cursor na di phai cursor jina free na te but coder is free but phadi dum phai hai tare kaino je coder je ko ado ma je kamaina run tawga dagi doing just sorry sidai ji da redmi da ma je kamaina run tawge yeng run tawga yaram gani soidana ko npm ko create environment variable man seme run dev tawro backend server dum tawro front end ta client chango aduga npm ma ju run npm start tawga okay npm install hana tawro sijina backend dum oidoiba npm install
Bam. Okay. I nam yadaba. npm run that. Oh, sorry. Control J. Namja lalai ramne do. npm run this na. Backend hoy debo ko backend start tawre. Aduga front end start tawge haragana cd client changani aduga loinana npm install tawsan bi ai. Aduga loinana npm start namada mangondana. Magi mu UI yengsi ko. Aduga sida koina yengbihwdaba si kenogi codergi UI PC aduga loinana demo PC coder su thi de ko yam kan phajabo ide cursor na nai ko adu yengji magi backend yabrana email ismai di confirm password ka bu hairi phajai password register user already exists. What the kay no mana user already exists hari jibo application da sangai ko aduga cgm ta log thoke run tawke duga cg loi graba okay cursor gi dai dum run tawr je friend back end kano gi to amada task skill SQLite DB da kai yawi user ma yawbra user yawde kanamta adu kai do boina email login to bona ta register ko conflict to ewa login tau ni do de yadre error thoe coder also failed. Bam. UI 2.5 out of 5 and then yadre mai jo ko 5 0 out of 5 adu budi ko khoina si error thoi bado ko na semto u na hairaga ko semto halaga dum yaba yaiba adu bu ahan ba try da fail hoije mazu fail hoi back end ko mazu fail hoi ai tare adu cursor je 0 pi budi pam de ko adu si myam jing yarak ta baje kamaina semto ka de ai si je rating je pi radi ko yam bias over sing ani ai to ge ko adu bu yengo yagi baje kana yai Copilot ki yagi adi cursor ji yaga damne ba ado kaino ma yarak tabane ado yarak tabdo fix tawraga di dum yazarani ko makha ta na sangda halaroi ji video je adugi muhta khoi kai lei mathangda coder ji zu ngamdre ko coder zu ngamdre lei du budi khangi dana id AI agent ta smaina lei ado adugi wan next tray gi yengsi ko tray gi yengsi tray how does it perform? Let's see. cd front end tower c npm I aduga mana cd backend npm I mai di kaino oijana backend je kaina run tawjana readme yaude tray gi asoiba readme hapaktaba now I don't know how to start this server ko yengi sida changaga node hare taw tam npm start hai tam backend chang c npm start ya brings ya npm start ko package te yeng ga khang bone adu budi front end gi budi ma vai ne du tar ga di npm nan de ya kai mai nakan da chat ki wan tri gi na pura nakan da chat kre
ꯌꯦꯡꯁꯤꯗꯣ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ create account email ꯄꯤꯛꯃꯟꯈ꯭ꯔꯦꯗ ꯌꯥꯔꯦ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯝꯃꯦ ꯕ꯭ꯔꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯅꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯀꯩꯅꯣꯅꯦ ꯀꯣ ꯑꯩꯁꯨ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛꯇꯪ ꯎꯖꯕꯅꯦ ꯁꯤꯒꯤ ꯃꯃꯥꯡꯗꯀꯣ ꯂꯥꯏꯞ ꯑꯃ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯂꯥꯏꯞꯇꯣ ꯁ꯭ꯇ꯭ꯔꯤꯝꯗꯣ ꯀ꯭ꯔꯥꯁ ꯆꯠꯈꯤꯕꯀꯣ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯝ ꯀ꯭ꯔꯥꯁ ꯆꯠꯈꯤꯕꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯑꯗꯨ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯝ ꯃꯃꯥꯡꯒꯤ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯝꯗꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕꯤꯔꯅꯤ ꯁꯤꯒꯤꯁꯦ ꯑꯩ ꯀꯣ ꯇꯣꯉꯥꯟꯅ ꯊꯝꯃꯤꯕꯁꯦ ꯀꯣ ꯀꯃꯦꯟꯁꯦ ꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯩ ꯎꯔꯒ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯣ ꯌꯦꯡꯕꯤꯔꯣꯅꯦ ꯀꯣ ꯀꯃꯥꯏꯅ ꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯁꯣ ꯗꯦꯁꯕꯣꯔꯗ ꯀꯣ ꯂꯩꯔꯦ ꯔꯤꯂꯣꯗ ꯇꯧꯒꯦ ꯌꯥꯏ ꯑꯗꯨꯗꯤ ꯇ꯭ꯔꯦꯁꯤꯁꯨ ꯑꯗꯨꯝ ꯉꯝꯃꯦꯀꯣ ꯇ꯭ꯔꯦ ꯑꯣꯜꯁꯣ ꯀꯣ ꯄꯔꯐꯣꯔꯝꯁ ꯋꯦꯜ ꯑꯗꯨꯗꯤ ꯃꯥꯁꯨ ꯌꯥꯔꯦ ꯁꯤꯗ ꯕꯦꯛ ꯆꯠꯄ ꯀꯥꯟꯗ ꯑꯃꯨꯛ ꯌꯥꯗꯕ ꯁꯤ ꯑꯣꯇꯣ ꯔꯤꯗꯥꯏꯔꯦꯛ ꯇꯧꯕ ꯑꯃ ꯍꯥꯞꯀꯗꯕꯅꯦ ꯑꯗꯨ ꯋꯥꯠꯂꯤꯀꯣ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯛ ꯑꯦꯟꯗ SQLite DB ꯌꯥꯎꯕꯗ ꯌꯨꯖꯔꯁ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯁꯤ ꯌꯥꯎꯔꯦ ꯀꯣ ꯃꯥꯒꯤ ꯄꯥꯁꯋꯥꯔꯗ ꯍꯦꯁꯤꯡꯒ ꯌꯥꯎꯔꯝꯃꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯔꯐꯣꯔꯝ ꯐꯖꯅ ꯇꯧꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯤꯁꯨ ꯇ꯭ꯔꯦꯁꯤꯁꯨ ꯑꯩ ꯉꯛꯏꯗꯤ ꯀꯣꯗꯔꯒ ꯀꯩꯅꯣꯒ ꯌꯥꯔꯛꯇꯕ ꯀꯔꯁꯔꯒ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯇꯥꯔꯦ ꯑꯩꯗꯤ ꯃꯣꯏꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯀꯣ ꯑꯗꯨꯅꯤ ꯃꯇꯥꯡ ꯃꯇꯥꯡꯅꯤ ꯃꯣꯏꯅ ꯀꯣ ꯃꯔꯛꯇ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯨꯕꯨꯗꯤ ꯀꯔꯁꯔꯁꯨ ꯑꯦꯔꯔ ꯊꯣꯛꯈꯤ ꯀꯣꯗꯔꯗꯁꯨ ꯔꯟ ꯇꯧꯔꯝꯃꯒ ꯄꯠ ꯂꯥꯎ ꯇꯠꯈꯤꯕꯅꯦ ꯀꯣ ꯑꯗꯨꯗꯨꯅꯅꯦ ꯃꯣꯏꯕꯥꯅꯤ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯑꯗꯣ ꯆꯥꯟꯁ ꯄꯤꯔꯒꯕꯨꯗꯤ ꯑꯗꯨꯝ ꯌꯥꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯕꯦꯛ ꯑꯦꯟ ꯑꯃꯒ ꯇꯧꯒꯦ ꯑꯗꯨꯗꯨꯒ ꯑꯃꯅ ꯁꯤꯗꯤ ꯍꯣꯠ ꯁꯤꯁꯇꯦꯝ ꯁꯤꯗꯤ ꯐ꯭ꯔꯟ ꯑꯦꯟ ꯑꯃꯒ npm i ꯑꯗꯨꯒ npm i ꯀꯣ ꯌꯥꯔꯦ ꯍꯣꯠ ꯁꯤꯁꯇꯦꯝꯗ ꯃꯥꯒꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯔꯟ ꯇꯧꯕꯩꯁꯨ ꯍꯥꯞꯄꯩ ꯁꯤ ꯐꯖꯩ ꯀꯣ ꯉꯁꯥꯏꯒꯤ ꯋꯥꯔꯞꯀꯤꯅꯦ ꯁꯤꯅ ꯋꯥꯔꯞꯀꯤꯁꯨ ꯑꯗꯨꯝ ꯐꯩ ꯐꯖꯅꯕꯨ ꯏꯀꯣ ꯑꯗꯣ ꯃꯥꯏꯁꯦ ꯕꯦꯛ ꯑꯦꯟ ꯁ꯭ꯇꯥꯔꯠ ꯇꯧꯒꯦꯗꯤ npm ꯏꯟꯁꯇꯣꯜ ꯇꯧꯔꯣ ꯑꯣꯀꯦ ꯕꯦꯛ ꯑꯦꯟꯒꯤꯅ npm ꯁ꯭ꯇꯥꯔꯠ ꯑꯣꯏꯒꯗꯕ ꯐ꯭ꯔꯟ ꯑꯦꯟꯒꯤꯅ npm run ꯇꯦꯞ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯗꯦꯕꯂꯞꯃꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡ ꯆꯪꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯄꯥꯕ ꯔꯤꯗ ꯗ ꯗꯣꯛꯁ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯄꯥꯎ ꯍꯥꯏꯕꯅꯤꯅꯦꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯄꯥꯔꯒꯗꯤ ꯂꯣꯏ ꯊꯣꯛꯄꯅꯤꯀꯣ ꯄꯥꯕꯤꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯕ ꯋꯥꯅꯤ ꯏꯁꯝ ꯁꯝꯅ ꯀꯣ ꯀꯩꯅꯣꯅ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯁꯔꯗꯒꯤꯕꯨ ꯍꯦꯟꯕ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯦ ꯋꯥꯔꯞꯁꯦ ꯋꯥꯔꯞꯅ ꯅꯩꯁꯟꯈ꯭ꯔꯦ ꯃꯌꯥꯏꯗꯒ ꯂꯥꯛꯑꯒ ꯀꯣ ꯅꯩꯕꯩ ꯋꯥꯅꯤꯗ ꯀꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯀꯩꯀꯩ ꯗꯇꯥ ꯕꯦꯁ ꯂꯩꯕ꯭ꯔꯥ ꯑꯩ ꯁꯤ ꯇꯣꯀꯟꯁꯦ ꯂꯧꯊꯣꯛꯀꯦꯀꯣ ꯌꯥꯔꯦ ꯔꯦꯖꯤꯁꯇꯔ ꯇꯧꯒꯦ ꯂꯦꯠꯁ ꯁꯦ ꯑꯗꯨꯒ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯏꯟꯇꯔꯅꯦꯜ ꯁꯔꯚꯔ ꯑꯦꯔꯔ ꯑꯣꯀꯦ ꯑꯦꯔꯔ ꯑꯃ ꯊꯣꯛꯑꯦ ꯀꯩ ꯑꯦꯔꯔꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯛ ꯑꯦꯟꯗ ꯑꯦꯔꯔ ꯂꯥꯁ ID ꯍꯥꯏꯕꯁꯤ ꯆꯥꯅꯔꯛꯇꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯤꯗꯩꯁꯤꯗꯁꯨ ꯑꯦꯔꯔ ꯊꯣꯛꯑꯦꯅꯦ UIꯗ ꯑꯃꯨꯛ ꯐꯖꯔ ꯃꯥꯏ ꯑꯃꯨꯛ ꯀꯩꯅꯣ ꯌꯥꯗꯕ ꯀꯣ ꯑꯣꯀꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯦꯔꯔ ꯊꯣꯛꯏꯁꯦ ꯋꯥꯔꯞꯀꯤꯗꯤ ꯑꯦꯔꯔꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯄꯅꯦꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯔꯦꯇꯤꯡꯗꯣ ꯑꯩ ꯄꯤꯔꯒꯦꯀꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯀꯩꯅꯣꯁꯦ ꯀꯣ ꯄꯥꯏꯂꯠ ꯍꯥꯏꯔꯦꯕꯀꯣ ꯀꯣ ꯄꯥꯏꯂꯠꯇ UIꯗꯨ ꯑꯗꯨꯝ ꯌꯥꯏ 2.5 ꯏꯟ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯔꯦꯇꯤꯡꯒꯤ ꯄꯤꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯟꯀ꯭ꯂꯨꯖꯟ ꯇꯥꯗꯣꯔꯝꯅꯦꯕ ꯁꯦꯝꯕꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯦꯝꯃꯦꯀꯣ ꯃꯥꯅ ꯁꯦꯝꯃꯛꯄꯈꯩꯁꯦ ꯑꯩ ꯁꯤꯁꯦ ꯂꯥꯟꯕꯈꯩꯗꯣ ꯑꯩ ꯁꯣꯜꯞ ꯇꯧꯔꯒꯀꯣ ꯍꯥꯞꯀꯠꯂꯛꯀꯦꯕ ꯒꯤꯠꯍꯞꯇ ꯑꯗꯨꯕꯨ ꯀꯩꯀꯩꯗ ꯂꯥꯜꯂꯤꯅꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤ ꯌꯥꯔꯦꯗꯅ ꯍꯥꯏꯗꯤ ꯀꯩꯗ ꯁꯣꯏꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯑꯩ ꯁꯦꯝꯗꯣꯛꯍꯜꯂꯒꯦ ꯑꯗꯨꯒ ꯍꯥꯞꯀꯠꯂꯛꯀꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒꯨꯒꯜꯒꯤꯁꯦ ꯁꯤ ꯂꯣꯗ ꯇꯧ ꯉꯝꯗꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯉꯛꯏꯁꯦ ꯑꯣꯔ ꯑꯃꯨꯛꯀꯣ ꯑꯦꯖꯦꯟ ꯏꯁ ꯀꯔꯦꯟꯂꯤ ꯂꯣꯗꯤꯡ ꯍꯥꯏꯔꯤ
ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯁꯤꯒꯤ ꯒꯨꯒꯜꯒꯤ ꯏꯟꯇꯦꯒ꯭ꯔꯤꯇꯤꯁꯦ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯃ ꯁꯦꯝꯍꯟꯖꯦꯕ ꯑꯗꯨꯗꯨꯅ Gemini ꯀꯣ VS Code ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯀꯣ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯤꯅ ꯅꯣꯡꯃ ꯑꯃꯨꯛ ꯌꯥꯍꯧꯗꯕꯒꯤ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯑꯌꯥꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯍꯥꯞꯄꯛꯄꯀꯣ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯔꯦꯇꯤꯡ ꯀꯣ ꯑꯩꯅ ꯊꯦꯡꯅꯕꯁꯤꯗꯒꯤ ꯔꯦꯇꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ Copilot ꯑꯃ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯏ yes ꯀꯣ ꯑꯗꯒꯤ cursor 50-50 ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯃꯥꯁꯦ ꯀꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯩꯗꯧꯒꯤ installationꯗ error ꯈꯔ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ coderꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ class ꯆꯠꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ 50/50 ꯊꯝꯃꯒꯦ ꯀꯣ ꯑꯗꯒꯤ tray UI ꯌꯥꯏ ꯀꯩꯅꯣꯁꯨ ꯌꯥꯏ ꯃꯥ yes ꯑꯃ ꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯒꯤꯁꯦ ꯀꯣꯟꯅ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃ ꯋꯥꯠꯂꯤ warpꯁꯦ ꯃꯥꯁꯨ 50-50 ꯑꯗꯣ ꯃꯥꯗꯤ UIꯕꯨꯗꯤ ꯐꯖꯔꯦꯀꯣ UI yes but backendꯗꯣ no ꯇꯥꯔꯦ 50-50 ꯐꯧ ꯅꯠꯇ꯭ꯔꯦ ꯃꯥꯗꯤ ꯑꯃꯅ ꯌꯥꯒꯦꯕ ꯑꯃꯅ ꯌꯥꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯈꯩꯁꯦ ꯑꯣꯏꯔꯝꯒꯅꯤ Copilotꯅꯦ Cursorꯅꯦ Trayꯅꯦ ꯇꯔꯨꯛꯅꯦꯕꯀꯣ 1 2 3 4 5 ꯑꯗꯨꯒ ꯑꯃꯅ ꯒꯨꯒꯜꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯣ ꯑꯣꯏꯕꯀꯣ ꯑꯗꯨꯗꯣ ꯀꯣꯟꯅ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ ꯉꯁꯤꯒꯤꯗꯤ ꯁꯤꯅꯤ ꯁꯤꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯗꯁꯨ ꯍꯥꯞꯄꯛꯀꯦ Redmi ꯑꯣꯏꯅ ꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯣ ꯂꯣꯏꯔꯕ ꯀꯥꯟꯗ ꯀꯣ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯁꯅꯦꯂꯤꯇꯤꯗꯣ ꯏꯔꯔ ꯊꯣꯛꯂꯛꯄꯗꯣ ꯁꯣꯜꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛ ꯇꯥꯕꯅꯦ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯞꯀꯠꯂꯁꯤꯔꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯍꯧꯔꯁꯨ ꯌꯥꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗꯀꯣ ꯑꯩ Cursor ꯍꯥꯡꯉꯛꯑꯒꯦ ꯑꯗꯨꯒ error ꯂꯩꯕꯗꯣ error ꯂꯩꯇ꯭ꯔꯕ ꯆꯦꯛ ꯇꯧꯔꯒ ꯁꯦꯝꯃꯤꯟꯅꯍꯧꯅꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯍꯧꯔꯦꯗꯅ ꯑꯃꯨꯛꯇꯪꯗ cd backend npm start cd frontend npm run dev ꯀꯩꯅꯣꯒꯤꯁꯤꯅꯤꯗ ꯐꯖꯔꯤꯁꯦ Cursorꯒꯤꯁꯦ ꯐꯖꯕ ꯋꯥꯅꯤꯗ UIꯁꯦ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯄꯤꯔꯛꯏꯕ UIꯁꯦ error ꯑꯝꯇ ꯂꯩꯇꯕ create ꯇꯧꯔꯁꯤ ꯃꯥꯒꯤ inspect ꯇꯧꯔꯒ ꯑꯩ ꯀꯩꯅꯣꯗ applicationꯗ ꯂꯩꯕ꯭ꯔꯥ ꯀꯩꯝ ꯂꯩꯇꯦ ꯌꯥꯔꯦ ꯑꯣꯀꯦ account ꯑꯃ ꯍꯥꯡꯉꯒꯦ ꯑꯗꯨꯒ create ꯇꯧꯔꯒꯦ ꯌꯥꯗꯦ error ꯊꯣꯛꯑꯦ ꯀꯩ conflictꯅꯣ ꯊꯣꯛꯏꯕꯁꯦ ꯍꯥꯏꯕ ꯃꯇꯝꯗ error ꯂꯩꯔꯝꯗꯕꯩ ꯋꯥꯅꯤ ꯑꯣꯀꯦ ꯁꯤ ꯆꯪꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯃꯥꯏꯁꯦ errorꯁꯦ ꯀꯩꯅꯣ email already registered ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯂꯩꯔꯒꯗꯤ ꯆꯪꯕꯗꯤ database ꯂꯩꯕꯒꯤꯅꯦꯕ ꯂꯩꯇꯦ fail to fetch ꯍꯥꯏ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯁꯤꯒꯤꯁꯦ ꯁꯣꯝꯗꯩ ꯁꯦꯝꯍꯜꯂꯛꯁꯦꯕꯀꯣ ꯑꯗꯨꯕꯨ open ꯇꯧꯗꯤ VS Code ꯍꯥꯡꯉꯛꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯥꯇꯥꯕꯦꯁꯇꯣ ꯂꯥꯛꯇꯦ ꯑꯩꯅ ꯀꯩꯅꯣꯗꯣ install ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯦ ꯀꯩꯅꯣꯗꯣ ꯀꯩꯕ ꯍꯧꯖꯤꯛꯀꯤ database ꯀꯩꯅꯣꯒꯤ database viewerꯗꯣ ꯑꯗꯨ install ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯦ ꯃꯥꯏ database ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯌꯥꯎꯋꯦꯕ user ꯑꯃ ꯌꯥꯎꯋꯦꯕ ꯑꯣꯀꯦ user ꯌꯥꯎꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯔꯤꯅꯤ ꯁꯤ database ꯀꯛꯊꯠꯄꯤꯔ ꯂꯣꯏꯔꯦ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯟꯕꯩ ꯃꯔꯝꯗꯣ ꯑꯗꯣ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ database ꯀꯛꯄ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯚꯔꯗꯒ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯑꯀꯥꯟꯗ database ꯀꯛꯑꯦ ꯀꯥꯏꯗꯨꯗꯤ ꯌꯥꯔꯦ ꯃꯥꯡꯉꯦ ꯑꯗꯨꯗꯤ ꯀꯣ create one create account ꯌꯥꯔꯦ ꯁꯣꯝꯗ database ꯑꯃ ꯂꯥꯛꯑꯝꯃꯅꯤ ꯂꯥꯛꯑꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ sign up ꯇꯧꯕ ꯌꯥꯔꯦ ꯑꯗꯣ UI ꯐꯖꯔꯦ sign out ꯐꯥꯎ ꯇꯧꯕ ꯌꯥꯔꯦꯕꯀꯣ sign in ꯇꯧꯒꯦꯗꯤ
ꯌꯥꯏ ꯇꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯔꯁꯔ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯀꯔꯁꯔꯗꯤ ꯑꯗꯨꯝ ꯀꯟꯕꯅꯤ ꯀꯔꯁꯔ ꯌꯥꯐꯝ ꯊꯣꯛꯄꯅꯦꯕ ꯌꯥꯔꯦ ꯀꯔꯁꯔ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯀꯔꯁꯔꯒꯤꯁꯨ ꯂꯣꯏꯔꯦ ꯅꯦꯛꯁ ꯌꯥꯈꯤꯗꯕꯗꯣ ꯋꯥꯔꯞꯅꯦ ꯀꯣꯗꯔꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯋꯥꯔꯞꯅꯦ ꯀꯣꯗꯔꯒꯤ ꯌꯥꯈꯤꯗꯕ ꯀꯣꯗꯔ ꯑꯃꯨꯛ ꯁꯦꯝꯁꯤ ꯀꯣꯗꯔ ꯑꯃꯨꯛ ꯍꯥꯡꯁꯤ ꯀꯣꯗꯔ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ AI ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯥꯁꯨ ꯂꯣꯗ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯑꯦꯔꯔ ꯊꯣꯛꯈꯤꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯞꯁꯨ ꯍꯥꯡꯉꯛꯑꯒꯦ ꯑꯗꯨꯗꯤ CD backend npm start yare split tau yada jalo siba yada ba male coder gini coder ju tawre ne warp oina hangade yar ain khanbada class satkibaduna problem oidau male cd front end auth oigada ko cd auth cd front end npm run dev maramdi aina sidayida front end na siday run tawraga back end na somday run tayji kaino back end error tholakpado mana mai solve tawjanamneba ko open tawge aduduga database yaw taragadi login tawba yagadamneba ko yare kaino ngasai yadaba register taw yadaba kaino jiru phajaine ha warp ki UI je phajaine account amam login tawji ko mail.com kai ko adigi se okay register taw da sorry to register taw yadaba register da error thokpo ko aina to mana fix tawjare to kanaba ngasai keno gi warp ke ko front end di ai phajai dum login tawwe dum yai amu yagidraba dubdaina back end mutat paina silimi coder gi je chat panel je hangba ngamde same problem ko crash atpadane keno tawgreba coder ga enthrop ngasai gi google gi duga yadreba ko aduduna aina khanbada adum semtokpa yai jidi khange ko mya makha tana kayumba ko ID error tholakpada AI na adum semtokpa ngame khangbanina ai adu semto thagalaage hujiki oina di si loraga khoi stream je loisalase haidi sangmalabadina ko mayam ko adum yengbiyu ai tare sumaina layase do run tawra mu yengase si lora male lora ko dodi login tawge rajit lai yaudabida mail.com password iyo haire login yare
ko adu nataba topa email amamuk yenge new ko @gmail.com password yare adudi laitrene okay adudi warp su yare dum phajai warp su yare loisalase adudi ko kano yadaba entropy nate Google gi anti gravity ga sigi coder ga adu crash at khibai ni aina khala aduna crash at pado ai restart torge system je adu duga semkalaga git up ta thagala ge adun traga hoje dum git up ta thagala ju ai myam dum yengmina house kamaina thagat kala ge ai git up changa ge ko git up changa ge let me switch to my primary account ko primary account je chilat khi silaba matung de new changa adu duga aina repository maming amu khandoi ni so let's say AI coding friends की test को public thamge these are the responses generated by AI agents with the respective folder name ai kona readme dudi kona hapa ge ko si public tawge repository ma create tawni ko smaina start of sanbiro aduduga si ge je aina copy tawsalani aduduga ngasai gi khoi gi folder du da la si sida leire ai folder du da sanga khige ko change portal hangage sida git init tawni git status yengbe yare aduga git add sorry sida is the soidana kano yarma git ignore am ta hapa ma enka adudi sida is git ignore am ta phogi ki hujiki oina git ignite taw do ma lan gani git sem ta log thoki नत्र नोट मोड्यूल्स तो लोई थागलदी फजरनी हा गिट अप त थागलगा लोई क्रास सत्तना मो कोई हि नेनो रिदम हांग nano dot tig masagi by default laksagadam ne adu hapak tabai ne ko hojiki oina di git ignore da lakadoi ja keno do lakadoi ba not modules folder duga dot yengbiyu for files kai database to log thoji ne dor ga sqlit.db thagat la roi ko yare si ge thagat ra git status git init git status git add yare to koi de dana si orde ngasai de not modules myam yaw ja ta koi de yare ngasai paste to sala ge git branch mn aduga post to sala ne kai dore git status git add git commit okay commit p3 gain git commit -m ko initial ko files edit git push -version typing ga dia male ma kon to ka thu da di khang thi ko reload tower je okay yaure ko sigi myam jing je aina hojik taw doi je atai kem tanate silok thoge adu du aina ngasai gi rate aina piba sigi rating ji ju hapsat la age ko mai phajagi ba kaino rating gai do adu du ga rating ji ma hapa age atai kai hapa ya heba tamda ngasai gi ko mai gi link kai ka jing adu rate ni phajan sem tora ge du myam si jum changa yeng wi rai tare public folder ne thamam wa ke yai ko si myam jing changa ga myam ju ko download tor yeng bi ai tare ko mai kam khenai gai do sini that's all for today folks ngasi gi stream ji ko mai to boge ko mayam nungai na traga nungai ti haibdo haibiramo ai sidai sida ko recording zamtang puthok sage let me do something okay
and so this, okay, here, okay. So si lere ko. So mayam ngasigi khoi smaina your AI coding friends haiba sida khoina live tore aduduga mayam sigi video se ko khoina live thare ani ni ko ngasai ya gi duga marak ta class atyu di continue tawjiga. So smaina tawjida kari kari phaubi bage duga loinana kamaina laibage habdo ko makha ta na kai gum khangning ba topa laini ragadi dum comment section da habiramo duga video ji dum live to game ni na adum lairam gani dum mayam changa dum yengbiyu hai tare ko. So smaina lerani. So ngasigi na di matang so idol senjor ge mayam matung tarakpada khoi gi smaina kana video mayam dum pudun raksage like subscribe to dole reju to sanbiramo like to romo share ko pung to salamo ha yare. So thank you so much guys for watching to this video and I will see you next time.